ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯤꯌꯥ ꯍꯥꯎꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯏꯀꯥꯏꯕ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯈꯪꯗ ꯀꯣꯏꯂꯥꯎ ꯂꯥꯎꯅꯗꯨꯅ ꯈꯠꯅꯔꯤ꯫ ꯏꯃꯥꯒꯤ ꯅꯔꯝ ꯆꯠꯇꯨꯅꯅꯤ ꯄꯥꯕꯅ ꯌꯨꯝꯗ ꯐꯥꯎꯕ ꯂꯩꯅꯤꯡꯗꯦ ꯍꯥꯏꯔꯤꯗꯣ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯈꯠꯅꯕ ꯍꯧꯗꯣꯏꯗ ꯇꯧꯔꯒ ꯂꯩꯔꯦ꯫ ꯑꯗꯨꯅꯕꯨ ꯀꯅꯥꯏ ꯅꯨꯄꯥꯅ ꯂꯩꯅꯤꯡꯗꯣꯏꯅꯣ? ꯑꯩꯅ ꯐꯅ ꯌꯥꯝꯅꯁꯨ ꯍꯥꯏꯖꯕꯅꯤ, ꯏꯃꯥꯅ ꯂꯧꯁꯤꯟꯕ ꯍꯩꯇꯕꯅꯤꯅ ꯑꯗꯨꯝ ꯈꯠꯅꯕ ꯍꯧꯔꯤꯕꯣꯏ ꯅꯤꯡꯗꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯣ꯫ ꯑꯩꯁꯨ ꯁꯥꯎꯕ ꯍꯩꯕꯅꯤꯅ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯑꯗꯨꯝ ꯁꯥꯎꯅꯤꯡꯕ ꯌꯥꯎꯏ, ꯑꯗꯨꯅ ꯈꯠꯅꯕꯁꯨ ꯌꯥꯎꯔꯤꯕꯁꯤꯅꯤ꯫ ꯏꯃꯥꯗꯤ ꯑꯍꯜ ꯑꯃ ꯑꯣꯏꯔꯒ ꯃꯆꯥ ꯃꯃꯧ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯋꯥꯔꯛ ꯋꯥꯇꯦꯝ ꯇꯧꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯃꯧꯍꯤꯡꯆꯥꯕꯤ, ꯅꯪ ꯋꯥ ꯉꯥꯡꯂꯛꯀꯅꯨ ꯀꯣ꯫ ꯅꯪ ꯂꯥꯛꯄꯗꯒꯤ ꯑꯩꯁꯦ ꯄꯨꯡꯃꯥꯡ ꯍꯦꯛ ꯃꯥꯡꯂꯕꯅꯤ꯫ ꯑꯍꯥꯌꯣ, ꯑꯩꯅ ꯀꯔꯤꯕꯨ ꯇꯧꯗꯅ ꯏꯃꯥꯕꯨ ꯃꯥꯡꯂꯤꯕ? ꯑꯩꯅ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯅꯠꯇ꯭ꯔꯣ ꯂꯟ ꯊꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯆꯪꯉꯛꯏꯁꯦ? ꯊꯕꯛ ꯁꯨꯕ ꯆꯠꯂꯣ ꯌꯥꯔꯝꯗꯕ ꯅꯆꯥꯅꯨꯄꯥꯁꯨ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯁꯨꯗꯅ ꯁꯦꯜ ꯇꯥꯜꯂꯤꯕꯁꯤ ꯎꯕꯤꯔꯕ ꯅꯠꯇ꯭ꯔꯣ? ꯄꯥꯕꯁꯨ ꯑꯩ ꯂꯥꯛꯇ꯭ꯔꯤꯉꯩꯗꯗꯤ ꯌꯨꯔꯥꯏ ꯁꯨꯗꯅ ꯂꯩꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯌꯥꯝꯅ ꯇꯥꯔꯦ꯫ ꯅꯣꯡꯃ ꯐꯥꯗꯣꯛ ꯅꯠꯇꯅ ꯌꯨꯁꯨ ꯊꯛꯈꯤꯗ꯭ꯔꯦ꯫ ꯍꯧꯖꯤꯛ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯁꯦ ꯏꯆꯟꯅꯨꯄꯤ ꯑꯃ ꯂꯩꯔꯤꯁꯤꯒ ꯏꯃꯥꯒ ꯈꯛꯇ ꯉꯥꯏꯔꯦ꯫ ꯏꯆꯜꯅꯦꯅ ꯇꯧꯔꯤꯁꯦ ꯋꯥꯈꯜ ꯇꯥꯗꯧꯕ ꯃꯥꯟꯗ꯭ꯔꯦ, ꯍꯥꯏꯗꯤ ꯃꯥꯒꯤ ꯋꯥꯈꯜꯁꯤꯗ ꯑꯐꯕ ꯑꯃꯠꯇ ꯈꯟꯕ ꯉꯝꯗ꯭ꯔꯦ꯫ ꯏꯃꯥꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯠꯇ ꯑꯣꯏꯗꯕ ꯃꯌꯥꯝ ꯑꯃ ꯍꯩꯖꯤꯟ ꯇꯝꯁꯤꯜꯂꯕꯅꯤꯅ꯫ ꯍꯦꯔꯥ, ꯅꯪꯅꯦ ꯋꯥ ꯉꯥꯡꯕꯗ ꯈꯔ ꯈꯔ ꯌꯦꯡꯂꯒ ꯉꯥꯡꯉꯨꯀꯣ꯫ ꯑꯩꯅ ꯅꯁꯝꯗꯨ ꯈꯨꯗꯥꯡ ꯌꯦꯠꯂꯒ ꯐꯣꯏꯔꯕꯗꯤ ꯅꯪ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯔꯤꯕꯁꯤ ꯅꯪ ꯅꯁꯝꯅꯦꯅ ꯇꯧꯔꯤꯕꯗꯨꯁꯨ ꯏꯁꯤꯡꯗ ꯍꯧꯕ ꯀꯪꯗꯨ ꯃꯥꯜꯂꯤꯅꯦ, ꯀꯪꯗꯣ꯫ ꯃꯣꯏꯔꯥꯡꯒꯤ ꯇꯣꯔꯣ ꯀꯥꯏꯗꯣ ꯅꯪꯗꯧꯅ ꯇꯧꯔꯝꯃꯣꯏ꯫ ꯊꯤꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯇꯣꯔꯣꯒꯤ ꯃꯁꯝꯗꯣ ꯅꯪꯗꯧꯅ ꯇꯧꯗꯦ꯫ ꯅꯪ ꯁꯤꯅ ꯀꯗꯥꯏꯗꯒꯤ ꯀꯝꯗꯧꯅ ꯑꯩꯒꯤ ꯏꯃꯨꯡꯁꯤꯗ ꯍꯦꯛ ꯃꯧ ꯑꯣꯏꯅ ꯂꯥꯛꯁꯤꯜꯂꯤꯕꯅꯣ ꯈꯪꯗꯦ꯫ ꯏꯆꯥ ꯏꯋꯥꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯋꯥ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ꯫ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯐꯠꯇꯕ ꯑꯣꯏꯅ ꯅꯤꯡꯉ ꯃꯥꯜꯂꯦ꯫ ꯅꯪꯅ ꯍꯥꯟꯅ ꯍꯥꯠꯂꯒ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯦꯜꯂꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯂꯩꯐꯝ ꯑꯃ ꯈꯪꯂꯣꯏꯗꯧꯔꯤ꯫ ꯉꯥꯡꯊꯣꯛꯂꯤꯕ ꯋꯥꯗꯨꯕꯨ ꯀꯗꯥꯏ ꯐꯥꯎꯕ ꯇꯧꯕ ꯉꯝꯗꯣꯏꯅꯣ? ꯁꯥꯕꯥꯟꯗꯨꯅ ꯉꯥꯁꯦꯞ ꯁꯥꯕꯥꯟ ꯍꯦꯛ ꯃꯥꯟꯅꯗꯅ ꯉꯥꯡꯊꯣꯔꯛꯂꯤꯕ ꯋꯥꯗꯨꯅ ꯀꯔꯤꯒꯤ ꯊꯧꯅꯥꯅꯤ? ꯑꯗꯨꯒ ꯇꯧꯊꯣꯔꯛꯄꯅ ꯌꯥꯝꯅ ꯁꯣꯟꯖꯕꯤ ꯑꯃꯒꯤ ꯁꯛꯂꯣꯟ꯫ ꯑꯩꯗꯤ ꯈꯜꯂꯨꯕꯗ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤꯗ꯫ ꯅꯕꯨꯛꯅ ꯐꯠꯇ꯭ꯔꯤꯁꯨ! ꯑꯩꯅ ꯄꯥꯕꯒ ꯅꯆꯥꯅꯨꯄꯥꯒꯗ ꯋꯥ ꯑꯃ ꯍꯥꯏꯕ ꯌꯥꯔꯣꯏ, ꯂꯨꯝꯗꯅ ꯀꯔꯤ ꯋꯥꯔꯤ ꯁꯥꯔꯤꯅꯣ, ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯍꯥꯏꯗꯅ ꯇꯥꯕꯗꯣ ꯑꯩꯅ ꯀꯩꯁꯨ ꯈꯪꯉꯣꯏꯅ ꯈꯜꯂꯤꯔꯣ? ꯅꯣꯡꯃꯁꯨ ꯂꯨꯝꯂꯒ ꯇꯥꯅꯕ ꯍꯣꯠꯅꯕꯗ ꯈꯣꯡꯐꯝ ꯆꯥꯗꯕꯗꯒꯤ ꯇꯨꯕꯗ ꯅꯈꯣꯡ ꯇꯦꯛꯄꯗꯣ ꯀꯥꯎꯕꯤꯔꯕꯣ? ꯃꯤꯅ ꯍꯪꯕꯗꯅ ꯈꯨꯗꯤ ꯊꯤꯕꯗ ꯇꯦꯛꯄꯅꯤ ꯀꯥꯏꯅ ꯈꯨꯝꯈꯤꯗꯥꯏ꯫ ꯅꯆꯤꯟꯁꯨ ꯊꯤꯕ ꯌꯥꯕ ꯃꯈꯩ ꯊꯤꯔꯒ ꯃꯤꯗ ꯄꯥꯎ ꯀꯌꯥꯝ ꯇꯝꯕꯗꯣ ꯑꯩꯁꯨ ꯏꯅꯥꯁꯤ ꯄꯪꯕ ꯅꯠꯇꯕꯅꯤꯅ ꯂꯣꯏꯅ ꯈꯪꯉꯤ, ꯇꯥꯏꯌꯦ꯫ ꯑꯗꯨꯗꯤ ꯅꯆꯥꯒꯤ ꯑꯁꯣꯏꯕ ꯃꯌꯥꯝꯗꯣ ꯈꯪꯖꯁꯅꯨ ꯍꯥꯏꯗꯅ ꯊꯑꯣꯏꯅ ꯑꯩꯅ ꯇꯧꯒꯦꯅ ꯇꯧꯔꯤꯕ꯫ ꯅꯪꯗꯤ ꯃꯤꯅ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯗꯅ ꯀꯣꯏꯊꯤ ꯊꯤꯒꯜꯂꯤ ꯑꯣꯏꯔꯦ꯫ ꯅꯊꯧ ꯁꯨꯅꯤꯡꯉꯥꯏꯗꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯤꯒꯤ ꯆꯤꯇ꯭ꯔ ꯀꯨꯞꯇ꯭ꯔ ꯌꯦꯡꯗꯅ ꯃꯤ ꯋꯥ ꯉꯥꯡꯗꯣꯏ ꯇꯧꯔꯤ ꯑꯣꯏꯔꯦ꯫ ꯅꯪꯗꯧꯅ ꯃꯤ ꯋꯥ ꯉꯥꯡꯕꯤ ꯀ꯭ꯋꯥꯖꯥꯕꯤ ꯅꯠꯇꯦ꯫ ꯅꯪꯅ ꯌꯨꯝꯁꯤꯗ ꯃꯧ ꯑꯐꯕꯤ ꯁꯥꯕꯅ ꯂꯩꯔꯒ ꯃꯄꯥꯟ ꯍꯦꯛ ꯊꯣꯛꯈꯤꯕꯒꯅ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯔꯤꯗꯣ ꯑꯩꯅ ꯈꯪꯂꯣꯏ ꯀꯥꯏꯅ ꯈꯜꯂꯤꯔꯣ? ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯀ꯭ꯋꯥ ꯑꯃ ꯆꯞ ꯁꯥꯏꯔꯒ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯕꯤ ꯃꯌꯥꯝꯒ ꯄꯨꯜꯂꯒ ꯖꯒꯠꯀꯤ ꯋꯥꯔꯤ ꯄꯨꯝꯕ ꯄꯨꯊꯣꯛꯂꯒ ꯉꯥꯡꯅꯕꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯇꯥꯏ꯫ ꯅꯪꯁꯦ ꯅꯒꯨꯜ ꯈꯪꯉꯤꯅꯦ ꯏꯕꯦꯝꯃ, ꯁꯛꯂꯣꯟ ꯌꯥꯝꯕꯤ ꯂꯤꯟ ꯑꯃꯣꯝꯅꯤ ꯅꯪꯗꯤ꯫ ꯑꯃꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟ ꯑꯃꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯕꯨꯅꯦ, ꯑꯐꯪꯕ ꯆꯤꯛꯄꯒꯤ ꯃꯑꯣꯡꯗꯣ ꯇꯧꯔꯛꯀꯅꯨ ꯑꯩꯉꯣꯟꯗꯗꯤ꯫ ꯑꯇꯩꯗꯤ ꯌꯥꯔꯁꯨ ꯑꯩꯉꯣꯟꯗꯗꯤ ꯌꯥꯔꯣꯏ꯫ ꯃꯤꯋꯥ ꯉꯥꯡꯕꯗ ꯂꯝꯕꯥ ꯂꯩꯇꯕꯤ ꯅꯪꯒ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯏꯀꯥꯏꯖꯩ ꯃꯤꯅ ꯎꯈ꯭ꯔꯒ꯫ ꯆꯪꯕꯤꯈ꯭ꯔꯣ, ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯊꯟꯇ ꯅꯤꯡꯇꯝꯅ ꯉꯥꯏꯍꯥꯛꯇ ꯂꯩꯖꯍꯧꯒꯦ꯫ ꯅꯕꯦ ꯑꯃ ꯑꯩ ꯑꯃ ꯂꯩꯕꯒꯤ ꯅꯪꯅ ꯑꯁꯤ ꯌꯧꯅ ꯅꯈꯧ ꯄꯣꯡꯅ ꯃꯤꯃꯥꯡꯗ ꯁꯦꯜ ꯄꯥꯏꯕꯤ ꯁꯥꯗꯅ ꯋꯥꯖꯥꯎ ꯉꯥꯡꯕ ꯉꯝꯕꯅꯤ꯫ ꯑꯩꯒꯤ ꯏꯔꯦꯜ ꯏꯊꯨꯝ ꯃꯌꯥꯝꯁꯤꯒꯤ ꯃꯄꯥꯎꯗꯒꯤ ꯅꯠꯇ꯭ꯔꯣ ꯊꯕꯛ ꯃꯅꯥ ꯑꯝꯇ ꯁꯨꯗ ꯅꯨꯡꯉꯥꯏꯅ ꯈꯣꯡꯒ꯭ꯔꯥꯏ ꯇꯥꯗꯅ ꯂꯩꯕ ꯉꯝꯖꯕꯅꯤ꯫ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯟꯅ ꯁꯛꯐꯝ ꯀꯥꯗꯣ ꯌꯦꯡꯕ ꯑꯃꯠꯇ ꯌꯥꯔꯝꯂꯔꯣꯏ꯫ ꯅꯁꯛꯅꯒ ꯈꯔ ꯊꯤꯕꯅꯤ, ꯄꯨꯔꯥ ꯁꯒꯣꯜ ꯂꯨꯈ꯭ꯔꯥꯕꯤꯅꯤ ꯑꯣꯏꯔꯝꯗꯣꯏꯁꯦ꯫ ꯍꯧꯖꯤꯛ ꯑꯁꯨꯛ ꯌꯥꯝꯅ ꯊꯤꯔꯁꯤꯅꯗꯤ ꯂꯩꯁꯥꯔꯤꯀꯥꯟꯗꯗꯤ ꯐꯖꯔꯝꯃꯅꯤ꯫ ꯀꯨꯆꯨꯅꯒ ꯀ꯭ꯋꯥꯛꯀꯤ ꯃꯆꯨ ꯍꯦꯛ ꯃꯥꯟꯅꯗꯅ ꯅꯁꯛꯇꯨꯒ ꯐꯣꯠꯂ ꯁꯦꯒꯥꯏ ꯇꯧꯕ ꯃꯟꯖꯨꯅꯔꯕ ꯐꯅꯦꯛꯅꯤ ꯑꯣꯏꯔꯤꯁꯦ꯫ ꯑꯩꯈꯣꯏ ꯏꯀꯨꯕꯣꯛꯁꯤꯅ ꯀꯔꯣꯝꯗ ꯆꯪꯁꯤꯜꯂꯒ ꯁꯤꯕꯨ ꯂꯧꯔꯤꯅꯣ ꯈꯪꯗꯦꯕ꯫ ꯄꯥꯕꯅꯤ ꯏꯃꯥꯁꯦ ꯅꯨꯡꯁꯤꯗꯅ ꯂꯧꯕꯕꯨ ꯃꯥꯟꯗꯦ꯫ ꯏꯃꯥꯅ ꯄꯥꯕꯁꯦ ꯐꯥꯔꯒ ꯅꯝꯂꯩ ꯂꯩꯁꯤꯟꯕꯕꯨ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ꯫ ꯑꯩꯕꯨꯗꯤ ꯅꯪꯅ ꯅꯀꯨꯗ ꯅꯝꯂꯩ ꯂꯩꯁꯤꯟꯕ ꯑꯣꯏꯔꯝꯅꯤ ꯍꯥꯏꯔꯤ꯫ ꯅꯪꯗꯤ ꯀꯝꯗꯧꯈꯤꯒꯦ ꯍꯥ? ꯅꯪ ꯆꯦꯜꯂꯛꯄ ꯍꯥꯛꯇꯛꯇ ꯅꯠꯇ꯭ꯔꯣ ꯁꯥ ꯂꯥꯟ ꯁꯥꯟꯅꯈꯤꯕꯗꯣ? ꯏꯆꯥ ꯅꯨꯄꯥ ꯑꯄꯪꯕꯁꯦ ꯅꯣꯏ ꯃꯁꯦꯜ ꯃꯥꯟꯅꯔꯒ ꯐꯥꯕꯤꯕ ꯅꯠꯇ꯭ꯔꯣ? ꯏꯆꯥꯁꯤꯅ ꯌꯨꯝ ꯌꯧꯔꯛꯂꯒ ꯇꯧꯈꯤꯕ ꯂꯥꯟꯗꯣ ꯏꯕꯦꯝꯃꯕꯨ ꯀꯧꯕꯤꯔꯕ꯭ꯔꯣ?
ꯑꯩꯅ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯈꯜꯂꯒ ꯃꯌꯥꯝ ꯃꯥꯡꯗ ꯐꯖꯗꯦ ꯈꯟꯕꯒꯤ ꯏꯆꯥꯕꯨ ꯊꯦꯝꯈꯤꯕꯗꯣ ꯑꯗꯨ ꯐꯥꯎꯕ ꯅꯪꯅ ꯏꯈꯣꯡ ꯈꯣꯟꯗꯨꯅ ꯀꯞꯄꯋꯣ ꯂꯥꯎꯕꯋꯣ ꯇꯧꯕꯗꯒꯤ ꯄꯨꯝꯅꯃꯛ ꯁꯤꯟꯈꯤꯕꯅꯤ ꯅꯪꯁꯦ ꯅꯃꯥꯏ ꯂꯥꯏꯕꯗꯤ ꯀꯟꯕꯅꯤ ꯃꯇꯝꯗꯨꯗ ꯍꯧꯖꯤꯛꯁꯨ ꯑꯍꯣꯡꯕ ꯂꯩꯇꯦ ꯑꯩꯅ ꯋꯥ ꯑꯃ ꯍꯥꯏꯕꯗ ꯅꯪꯅ ꯇꯔꯥꯅꯤ ꯈꯨꯝꯂꯤꯕ ꯃꯤꯅ ꯆꯩꯕꯁꯨ ꯅꯃꯥꯏ ꯏꯀꯥꯏ ꯈꯪꯗꯕꯅꯤꯅ ꯅꯉꯛꯇꯣ ꯍꯩꯒꯠꯂꯒ ꯆꯠꯂꯤꯕꯗꯣ ꯑꯩꯗꯤ ꯏꯕꯨ ꯏꯀꯥꯏꯅꯦꯏꯕꯦꯝꯃ ꯂꯩꯁꯥꯔꯤꯉꯩ ꯅꯪꯅ ꯅꯌꯨꯝꯗ ꯇꯧꯔꯝꯒꯗꯧ ꯃꯌꯥꯝꯗꯣ ꯑꯩꯗꯤ ꯃꯤꯠꯇꯕꯨ ꯎꯏꯅꯦ ꯋꯥꯔꯛ ꯋꯥꯇꯦꯝꯂꯛꯄ ꯋꯥꯠꯄꯒꯤꯅꯤ ꯅꯪꯅ ꯅꯅꯦꯝ ꯑꯩꯉꯣꯟꯗ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯂꯤꯕꯁꯦ ꯖꯨꯒꯣꯠ ꯆꯥꯕ ꯏꯃꯨꯡꯗꯒꯤ ꯍꯧꯔꯛꯄ ꯑꯣꯏꯔꯝꯂꯕꯗꯤ ꯑꯍꯜꯗ ꯀꯔꯝꯕ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯎꯠꯀꯅꯤ ꯍꯥꯏꯗꯣ ꯈꯪꯂꯝꯗꯧꯕ ꯁꯦꯜ ꯈꯔ ꯄꯥꯏꯔꯦ ꯂꯟ ꯊꯨꯝ ꯈꯔ ꯂꯩꯔꯦ ꯍꯥꯏꯗꯅ ꯃꯨꯛꯇꯅ ꯂꯩꯔꯤꯉꯩ ꯃꯆꯥꯗ ꯀꯔꯝꯕ ꯊꯧꯒꯜꯂꯣꯟ ꯇꯥꯛꯄꯤ ꯇꯝꯕꯤꯒꯅꯤꯗꯤ ꯂꯣꯏꯅ ꯀꯥꯎꯔ ꯃꯥꯜꯂꯦ ꯍꯦꯔꯥ ꯏꯃꯥꯒꯤ ꯋꯥꯗꯣ ꯑꯩ ꯁꯥꯎꯔꯛꯀꯅꯤꯀꯣ ꯉꯁꯤ ꯑꯇꯩ ꯋꯥ ꯍꯥꯏꯕꯗꯤ ꯍꯥꯏꯌꯨ ꯑꯩꯕꯨ ꯏꯃꯥ ꯏꯄꯥꯅ ꯋꯥꯔꯛ ꯋꯥꯇꯦꯝꯗꯕꯤ ꯊꯧꯒꯜꯂꯣꯟ ꯃꯁꯛ ꯈꯪꯗꯕꯤ ꯑꯃꯒꯨꯝ ꯉꯥꯡꯕꯗꯨꯗꯤ ꯃꯤꯅ ꯇꯥꯈ꯭ꯔꯒ ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯅ ꯈꯟꯗꯣꯏꯅꯣ ꯍꯩꯃ ꯅꯪꯕꯨ ꯏꯀꯥꯏꯕꯒ ꯈꯪꯕ꯭ꯔꯣ ꯑꯩꯗꯤ ꯅꯆꯤꯟ ꯌꯥꯎꯕ ꯈꯛꯇꯗ ꯍꯥꯏꯔꯒ ꯅꯪꯗꯤ ꯏꯀꯥꯏꯕꯁꯨ ꯈꯪꯂꯤꯕ ꯑꯣꯏꯔꯦ ꯍꯩ ꯍꯥꯏꯕꯤꯒꯤ ꯇꯥꯖꯧ ꯑꯩꯁꯦ ꯅꯊꯛ ꯊꯣꯡꯕ ꯑꯍꯜꯅꯤ ꯅꯪꯅ ꯎꯁꯤꯠꯇꯅ ꯉꯥꯡꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯅꯌꯨꯝꯗ ꯃꯁꯣꯡ ꯄꯥꯛ ꯅꯥꯏꯗꯕ ꯋꯥ ꯉꯥꯡꯕ ꯌꯥꯔꯁꯨ ꯑꯩꯒꯤ ꯁꯤꯗ ꯂꯩꯔꯒ ꯍꯦꯛꯇ ꯉꯥꯡꯕ ꯌꯥꯕ ꯅꯠꯇꯦ ꯅꯀꯨ ꯂꯩꯔꯤꯉꯩ ꯅꯄꯨꯔꯣꯏꯕꯒꯤ ꯃꯃꯥꯡꯗ ꯑꯩꯕꯨ ꯑꯔꯥꯟꯕ ꯇꯥꯍꯟꯕ ꯑꯗꯨꯒ ꯅꯪꯅ ꯆꯝꯖꯕꯤ ꯃꯊꯧ ꯃꯁꯛ ꯈꯪꯕꯤ ꯃꯧꯁꯥꯗꯅ ꯂꯩꯕꯗꯣ ꯍꯌꯦꯡꯇ ꯉꯥꯏꯔꯦ ꯑꯩꯅ ꯅꯪꯕꯨ ꯀꯔꯝꯕ ꯃꯧꯅꯣꯏꯗꯣ ꯎꯠꯀꯗꯕ ꯏꯃꯥꯅꯕꯨ ꯉꯝꯅꯤ ꯍꯥꯏꯔꯗꯤ ꯇꯧꯅꯦ ꯑꯗꯨꯕꯨ ꯑꯩꯁꯨ ꯋꯥ ꯑꯃꯗꯤ ꯍꯥꯏꯕꯤꯒꯦ ꯑꯩꯁꯦ ꯁꯈꯤ ꯇꯣꯝꯕꯤꯅꯤ ꯍꯥꯏꯁꯦ ꯏꯃꯥꯅ ꯀꯧꯕꯤꯗꯕ ꯐꯩ ꯑꯁꯨꯝꯕꯕꯨ ꯑꯔꯥꯟꯕ ꯇꯥꯍꯟꯕ ꯉꯝꯕ ꯑꯔꯥꯟꯕ ꯋꯥꯕꯨ ꯑꯁꯨꯝꯕ ꯑꯣꯜꯍꯟꯕ ꯉꯝꯕ ꯅꯨꯄꯤꯅꯤ ꯍꯥꯏꯁꯦ ꯀꯧꯗꯕ ꯐꯩ ꯍꯥꯏ ꯇꯥꯅꯤꯡꯗꯦꯅꯦ ꯅꯪꯅ ꯈꯧ ꯄꯣꯡꯅ ꯉꯥꯡꯖꯕꯒꯨꯝ ꯅꯪꯅ ꯇꯧꯕ ꯉꯝꯃꯤ ꯈꯟꯕ ꯈꯨꯗꯤꯡ ꯑꯩꯁꯨ ꯂꯣꯏꯅ ꯉꯝꯃꯤꯁꯦ ꯅꯪꯁꯨ ꯀꯧꯗꯕ ꯐꯩ ꯑꯩꯁꯦ ꯂꯩꯀꯥꯏꯁꯤꯗ ꯏꯕꯦ ꯍꯥꯏꯕꯤ ꯍꯥꯏꯗꯅ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ ꯑꯩꯒꯤ ꯃꯤꯡ ꯇꯥꯕꯗ ꯊꯛ ꯊꯛ ꯅꯤꯛꯄ ꯉꯝꯂꯤꯕꯅꯤ ꯏꯃꯥꯅ ꯍꯥꯏꯔꯤ ꯋꯥꯗꯨꯕꯨ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯒꯦ ꯅꯁꯥꯅ ꯅꯁꯥ ꯊꯥꯒꯠꯂꯒ ꯄꯣꯡꯊꯣꯛ ꯆꯥꯎꯊꯣꯛꯄꯒꯤ ꯋꯥꯁꯤꯗꯤ ꯇꯣꯛꯄꯤꯔꯣ ꯏꯃꯥꯕꯨ ꯂꯩꯀꯥꯏꯁꯤꯗ ꯃꯃꯤꯡ ꯆꯠꯂꯤꯗꯨꯗꯤ ꯅꯕꯨꯛ ꯐꯠꯇꯕꯒꯤ ꯃꯃꯤꯡ ꯆꯠꯄ ꯏꯃꯥꯕꯨ ꯀꯤꯗꯅ ꯃꯃꯤꯡ ꯆꯠꯄꯗꯤ ꯅꯠꯇꯦ ꯂꯩꯀꯥꯏ ꯃꯤꯅ ꯏꯃꯥꯕꯨ ꯎꯕꯗ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯁꯦ ꯅꯄꯜꯅ ꯊꯨꯝꯃꯠꯂꯤꯉꯩ ꯀꯔꯤꯁꯨ ꯈꯪꯂꯝꯅꯔꯣꯏꯅꯦ ꯑꯩꯈꯣꯏꯗꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯏꯄꯨꯔꯣꯏꯕ ꯄꯣꯛꯄꯤ ꯏꯅꯦꯝ ꯑꯣꯏꯔꯨꯕꯅ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯖꯔꯤꯕ ꯑꯍꯥꯌꯣ ꯑꯩꯕꯨ ꯃꯤꯅ ꯐꯠꯇꯅ ꯉꯥꯡꯅꯕ ꯅꯠꯇꯦꯅꯦ ꯏꯕꯦꯝꯃ ꯑꯩꯁꯦ ꯀꯌꯥꯝ ꯇꯧꯕ ꯉꯝꯃꯤꯗꯨꯒꯤ ꯃꯇꯥꯡꯗ ꯃꯣꯏꯅ ꯋꯥꯔꯤ ꯇꯧꯕꯅꯤꯅꯦ ꯅꯪꯕу ꯅꯍꯥꯁꯨ ꯐꯅ ꯑꯣꯏꯔꯤ ꯅꯅꯥꯗꯨꯕꯨ ꯌꯥꯗ꯭ꯔꯕ꯭ꯔꯣ ꯈꯔ ꯂꯩꯔꯕꯗꯤ ꯃꯤꯅ ꯑꯃ ꯍꯥꯏꯔꯒ ꯅꯪꯅ ꯑꯃ ꯈꯨꯝꯕ ꯁꯣꯏꯗ꯭ꯔꯦ ꯏꯕꯤ ꯍꯥꯏꯕꯒꯤ ꯃꯃꯧꯁꯦ ꯃꯅꯥ ꯄꯪꯂꯦ ꯍꯥꯏꯗꯅ ꯃꯤꯅ ꯋꯥ ꯂꯧꯅꯕ ꯁꯣꯏꯗ꯭ꯔꯦ ꯍꯦꯔꯥ ꯏꯃꯥꯒꯤꯁꯤꯗꯤ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯑꯃ ꯌꯥꯎꯔꯤꯌꯦ ꯑꯩꯅ ꯑꯍꯜꯅꯤ ꯍꯥꯏꯗꯅ ꯈꯔ ꯍꯟꯕꯤꯕꯁꯤꯗ ꯁꯨꯝ ꯌꯥꯔꯅꯤ ꯃꯇꯥꯒꯨꯝ ꯍꯦꯟꯖꯤꯜꯂꯛꯄ ꯑꯃ ꯌꯥꯎꯔꯤꯌꯦ ꯑꯩꯅ ꯁꯨꯝ ꯍꯟꯕꯤꯕꯁꯤꯗ ꯑꯩꯉꯣꯟꯗ ꯉꯝꯃꯤ ꯃꯇꯥꯒꯨꯝꯅꯅꯦ ꯑꯗꯨꯃꯥꯏꯅꯒꯗꯤ ꯇꯧꯔꯛꯀꯅꯨ ꯀꯟꯕꯁꯦ ꯏꯃꯥꯗꯒꯤ ꯑꯩꯅ ꯍꯦꯜꯂꯤꯀꯣ ꯑꯃꯨꯛꯇꯪ ꯅꯝꯁꯤꯜꯂꯒ ꯐꯨꯕꯗ ꯋꯥꯈꯜ ꯇꯥꯒꯦ ꯍꯥꯏꯕ꯭ꯔꯣ ꯅꯃꯤꯡ ꯐꯥꯎꯕ ꯀꯥꯎꯕ ꯃꯈꯩ ꯐꯨꯔꯕꯗꯤ ꯉꯥꯎꯗꯅꯕꯨ ꯆꯠꯈꯤꯅꯤꯅꯦ ꯏꯕꯤ ꯍꯥꯏꯕꯤꯗꯣ ꯉꯥꯎꯔꯒ ꯂꯝꯕꯤꯗ ꯆꯠꯂꯦ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯇꯥꯅꯤꯡꯗꯕꯒꯤ ꯐꯨꯕꯤꯗꯕꯅꯤ ꯂꯥꯎꯅꯦ ꯅꯪꯅꯕꯨ ꯉꯝꯅꯤ ꯍꯥꯏꯔꯗꯤ ꯐꯨꯔ ꯂꯥꯎꯅꯦ ꯃꯅꯦꯝ ꯐꯨꯕꯤꯅꯤ ꯍꯥꯏꯗꯅ ꯍꯦꯛꯇ ꯁꯟꯗꯣꯛꯂꯒ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩꯁꯦ ꯄꯪꯁꯣꯟꯗꯤ ꯎꯒꯅꯨ ꯑꯩꯁꯦ ꯃꯄꯥꯎꯗ ꯅꯣꯏꯅ ꯑꯍꯜ ꯑꯁꯣꯟꯕꯤ ꯑꯣꯏꯅ ꯎꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯅꯨꯡꯗꯗꯤ ꯅꯍꯥ ꯑꯃꯒꯤ ꯄꯥꯡꯒꯜꯗꯣ ꯆꯞ ꯆꯥꯅ ꯂꯩꯔꯤ ꯏꯇꯤꯛ ꯈꯪꯍꯟꯒꯗꯕ ꯑꯩꯒꯤ ꯅꯣꯡꯃ ꯁꯥꯎꯕꯒꯤ ꯄꯟꯈꯩ ꯂꯥꯟꯕ ꯅꯨꯃꯤꯠꯇ ꯑꯩꯁꯦ ꯀꯔꯝ ꯇꯧꯏꯗꯣ ꯅꯪꯁꯨ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯍꯣ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯖꯤꯜꯂꯒ ꯑꯩꯕꯨ ꯀꯤꯅꯕ ꯁꯤꯜꯂꯤꯕꯗꯣ ꯌꯥꯔꯦ ꯇꯣꯛꯄꯤꯔꯣ ꯑꯩꯁꯦ ꯑꯉꯥꯡ ꯃꯆꯥꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯏꯃꯥꯅ ꯈꯜꯂꯤꯕ ꯄꯥꯝꯂꯤꯕ ꯄꯨꯝꯕ ꯂꯣꯏꯅ ꯎꯏꯌꯦ ꯈꯪꯂꯤꯕꯗꯣ ꯌꯥꯝꯅ ꯐꯔꯕꯅꯤ ꯅꯁꯥꯅ ꯋꯥꯈꯜ ꯇꯥꯅ ꯂꯩꯌꯨ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯅꯥꯅꯥ ꯀꯟꯗꯨꯅ ꯇꯥꯁꯤꯟꯅꯗꯕꯤ ꯂꯩꯕꯗꯨꯁꯨ ꯉꯁꯤꯗꯒꯤ ꯇꯧꯗꯅꯕ ꯍꯣꯠꯅꯧ ꯅꯪꯁꯦ ꯑꯩꯒꯤ ꯏꯃꯧꯅꯤ ꯑꯩꯅ ꯇꯧꯒꯦ ꯈꯟꯕꯗ ꯉꯝꯃꯤ ꯍꯥꯏꯗꯣ ꯅꯪ ꯀꯥꯎꯒꯅꯨ ꯅꯪꯕꯨ ꯅꯔꯥꯜ ꯑꯃ ꯄꯤꯁꯤꯜꯂꯒ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄ ꯉꯝꯃꯤ ꯍꯥꯏꯕꯁꯦ ꯈꯛ ꯀꯥꯎꯒꯅꯨ ꯌꯨꯝꯁꯤꯗ ꯂꯩꯅꯤꯡꯂꯕꯗꯤ ꯑꯩꯒꯤ ꯋꯥ ꯈꯔꯁꯨ ꯇꯥꯕ ꯇꯝꯃꯨ ꯅꯪꯅ ꯌꯨꯝꯁꯤꯗ ꯂꯩꯕ ꯂꯩꯇꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯈꯨꯠꯇ ꯂꯩꯌꯦꯁꯦ ꯅꯪ ꯅꯤꯡꯁꯤꯡꯉꯨ ꯁꯈꯤ ꯇꯣꯝꯕꯤꯗꯨ ꯃꯅꯦꯝꯗ ꯈꯥꯅ ꯌꯦꯡꯉꯤ ꯏꯃꯥꯁꯦ ꯌꯨꯝꯁꯤꯒꯤ ꯃꯤ ꯑꯁꯦꯡꯕ ꯅꯠꯇꯦ ꯍꯥꯏꯁꯦ ꯍꯦꯛ ꯀꯥꯎꯕꯤꯔꯕ ꯃꯥꯜꯂꯦ ꯏꯃꯨꯡꯁꯤꯒꯤ ꯑꯁꯦꯡꯕ ꯌꯨꯝꯕꯨꯔꯦꯝꯕꯤꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯑꯣꯏꯔꯕꯅꯤ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯛꯂꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯃꯥꯌꯣꯛꯅꯒꯅꯤ ꯍꯥꯏꯁꯦ ꯀꯥꯎꯗꯕ ꯐꯩ ꯏꯃꯥꯕꯨ ꯑꯩꯅ ꯇꯥꯟꯊꯣꯛꯅꯤꯡꯕ ꯃꯇꯝꯗ ꯇꯥꯟꯊꯣꯛꯄ ꯉꯝꯃꯤ ꯑꯩꯅ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯂꯒ ꯑꯗꯨꯝ ꯊꯝꯕꯅꯤ ꯅꯆꯥ ꯅꯤꯡꯉꯣꯜ ꯆꯟꯅꯔꯣꯏꯗꯕꯤ ꯑꯃ ꯂꯩꯔꯤꯕꯁꯦ ꯑꯁꯤꯁꯨ ꯇꯥꯟꯊꯣꯛꯄ ꯉꯝꯃꯤ ꯍꯥꯏꯕꯁꯦ ꯏꯃꯥꯅ ꯈꯪꯖꯤꯟꯕ ꯀꯥꯟꯅꯒꯅꯤ ꯈꯜꯂꯤ ꯑꯩꯉꯣꯟda ꯄꯃꯨꯛꯇꯤ ꯃꯨꯛꯄꯤꯔꯛꯀꯅꯨ ꯇꯨꯡꯗ ꯅꯤꯡꯉꯝꯗꯕꯗ ꯄꯤꯛ ꯊꯟꯅ ꯂꯥꯛꯀꯅꯤ ꯑꯍꯥꯌꯣ ꯅꯪꯅ ꯑꯩꯁꯦ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄ ꯉꯝꯃꯤ ꯍꯥꯏꯕ ꯑꯩꯁꯦ ꯌꯨꯝꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅꯦ ꯈꯪꯂꯕ꯭ꯔꯣ ꯏꯅꯦꯝ ꯏꯀꯨꯅ ꯌꯨꯝꯁꯤꯕꯨ ꯌꯦꯡꯁꯤꯟꯅꯕ ꯍꯥꯏꯗꯅ ꯑꯩꯒꯤ ꯏꯈꯨꯠꯇ ꯁꯤꯟꯅꯔꯝꯂꯕꯅꯤ ꯉꯔꯥꯡ ꯅꯍꯥꯟꯗ ꯂꯥꯛꯄꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯃꯨꯛꯄ ꯌꯥꯕ꯭ꯔꯣ ꯅꯪ ꯑꯛꯁꯝꯗꯨ ꯄꯥꯏꯔꯒ ꯂꯥꯛꯇꯨꯅ ꯏꯜꯂꯒ ꯇꯥꯟꯊꯣꯛꯄ ꯉꯝꯕꯤꯅꯤ ꯀꯥꯎꯒꯅꯨ ꯅꯌꯨꯝꯗ ꯑꯍꯜ ꯂꯃꯟ ꯃꯁꯛ ꯈꯪꯗ
ꯅꯪꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯉꯥꯡꯅꯤꯡꯕꯗ ꯉꯥꯡꯕꯗꯣ ꯑꯩꯉꯣꯟꯗ ꯌꯥꯅꯤ ꯍꯥꯏꯅ ꯈꯜꯂꯤꯔꯣ? ꯁꯥꯈꯤ ꯇꯣꯝꯕꯤꯅ ꯋꯥ ꯍꯦꯛ ꯉꯥꯡꯒꯦ ꯇꯧꯕꯒ ꯇꯨꯡꯗꯒꯤ ꯃꯄꯨꯔꯣꯏꯕ ꯄꯨꯔꯦꯜꯅ ꯃꯥꯕꯨ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗꯒꯤ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯅꯤ꯫ ꯄꯨꯔꯦꯜꯗꯨ ꯏꯇꯤꯡ ꯇꯤꯡꯕ ꯁꯛꯐꯝꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯥꯈꯤ ꯇꯣꯝꯕꯤꯗꯨ ꯀꯗꯥꯏꯗꯒꯤ ꯁꯤꯟꯊꯔꯛꯄ ꯄꯤꯔꯥꯡꯅꯣ ꯈꯪꯗ ꯇꯥꯟꯖꯥꯗꯨꯗ ꯀꯞꯄꯒꯤ ꯃꯈꯨꯠꯅ ꯄꯤ ꯃꯔꯤꯛ ꯈꯔ ꯁꯠ ꯅꯥꯟꯊꯣꯛꯏ꯫ ꯃꯣꯏ ꯇꯥꯆꯧ, ꯑꯩꯕꯨ ꯏꯃꯥꯅ ꯉꯁꯥꯏꯗꯒꯤ ꯁꯝ ꯐꯣꯏꯕꯒ ꯐꯨꯕꯒꯅ ꯑꯩꯁꯦ ꯁꯤꯗꯧꯔꯕꯅꯤ꯫ ꯑꯩꯅꯗꯤ ꯏꯃꯥꯗ ꯇꯧꯕꯤꯅꯨ ꯍꯥꯏꯗꯅ ꯀꯌꯥꯔꯛ ꯍꯥꯏꯖꯕꯅꯤ꯫ ꯏꯃꯥꯁꯦ ꯅꯣꯏꯅ ꯌꯨꯝꯗ ꯂꯩꯇꯕ ꯃꯇꯝꯗ ꯁꯛꯂꯣꯟ ꯑꯃꯅꯤ꯫ ꯑꯩꯕꯨ ꯁꯥ ꯁꯟꯅ ꯐꯨꯕꯒ ꯐꯨꯔꯤꯕꯅꯤ꯫ ꯌꯦꯡꯉꯨ, ꯍꯧꯖꯤꯛꯁꯨ ꯏꯃꯥꯅ ꯍꯥꯏꯈ꯭ꯔꯤꯕ ꯃꯌꯥꯝꯗꯣ ꯇꯥꯎꯕ ꯅꯠꯇ꯭ꯔꯣ? ꯑꯁꯤ ꯍꯥꯏꯅ ꯀꯞꯅꯤꯡꯉꯤ ꯈꯪꯗꯦ ꯀꯞꯅꯤꯡꯗꯦ ꯈꯪꯗꯦ ꯃꯄꯤ ꯆꯗꯨꯝ ꯇꯥꯕ ꯃꯈꯩ ꯑꯣꯛ ꯈꯣꯡꯗꯨꯅ ꯀꯞꯄ ꯍꯧꯔꯛꯂꯤ꯫ ꯍꯔꯤ ꯀꯌꯥꯗ ꯉꯝꯂꯤꯕ ꯅꯨꯄꯤꯅꯣ? ꯑꯩꯅ ꯐꯨꯏ ꯃꯁꯝ ꯐꯣꯏ ꯀꯩꯁꯨ ꯍꯥꯏꯕ ꯁꯥꯏꯅꯦ꯫ ꯅꯪꯕꯨ ꯑꯩꯅ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯐꯨꯈꯤꯕꯒ ꯌꯥꯎꯒꯦ? ꯀꯌꯥꯗ ꯍꯩꯔꯤꯕꯅꯣ ꯌꯦꯡꯉꯨ, ꯑꯣꯟꯊꯣꯛꯅ ꯉꯝꯈ꯭ꯔꯦꯗ꯫ ꯍꯧꯖꯤꯛꯇ ꯑꯩꯕꯨ ꯐꯨꯒꯦ ꯍꯥꯏꯔꯝꯕꯤ ꯃꯥꯅ ꯊꯣꯛ ꯑꯣꯟꯊꯣꯛꯂꯒ ꯑꯩꯅ ꯃꯥꯕꯨ ꯐꯨꯏ ꯀꯥꯏꯅ ꯃꯋꯥꯁꯤꯗ ꯇꯝꯕ ꯉꯝꯃꯤꯅꯦ꯫ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯏꯃꯥꯗꯤ ꯂꯩꯃꯤꯟꯅꯗꯧꯕ ꯀꯤꯕꯨ ꯀꯤꯖꯔꯦꯅꯦ꯫ ꯅꯪꯁꯨ ꯅꯃꯤꯠꯃꯛꯅ ꯎꯔꯦꯗꯅ ꯅꯍꯥꯟ ꯃꯈꯩ ꯃꯥꯅ ꯇꯧꯔꯤꯕꯁꯦ ꯑꯁꯤ ꯉꯥꯛꯇꯅꯤ꯫ ꯅꯣꯏ ꯂꯩꯔꯤꯉꯩꯗꯅ ꯌꯥꯝꯅ ꯐꯕꯤꯅꯤ ꯃꯥꯅ ꯁꯥꯔꯤꯁꯦ, ꯑꯗꯨꯒ ꯅꯣꯏ ꯂꯩꯇ꯭ꯔꯕ ꯀꯥꯟꯗꯅ ꯑꯩꯕꯨ ꯑꯣꯠꯂꯤꯕꯅꯤ꯫ ꯋꯥꯉꯥꯡꯅ ꯃꯔꯣꯜ ꯑꯃ ꯂꯨꯗ꯭ꯔꯤꯕ, ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯕꯅ ꯍꯩꯔꯤꯕ꯫ ꯏꯃꯥ, ꯅꯪꯁꯨ ꯌꯥꯔꯦ, ꯈꯔ ꯉꯥꯡꯂꯕꯅꯤ꯫ ꯑꯩ ꯉꯁꯥꯏꯗꯒꯤ ꯅꯣꯏꯅꯤ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯗꯣ ꯍꯧꯕꯗꯒꯤ ꯂꯣꯏꯐꯥꯎ ꯇꯥꯍꯧꯏ꯫ ꯀꯅꯥꯅ ꯆꯨꯝꯃꯤ ꯀꯅꯥꯅ ꯂꯥꯜꯂꯤ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯈꯪꯗꯦ꯫ ꯁꯥꯈꯤ ꯇꯣꯝꯕꯤꯗꯤ ꯃꯄꯨꯔꯣꯏꯕꯅ ꯃꯥꯒꯤ ꯁꯛꯂꯣꯟ ꯈꯪꯂꯝꯒꯗ꯭ꯔꯥ ꯈꯟꯕꯗ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯀꯥꯡꯂꯦ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯀꯦꯊꯗꯅ ꯋꯥ ꯍꯥꯏ꯫ ꯃꯣꯏ ꯇꯥꯆꯧ, ꯋꯥꯔꯝꯂꯅꯤ, ꯏꯃꯨꯡꯗ ꯆꯪꯂꯒ ꯅꯤꯡꯊꯤꯅ ꯄꯣꯊꯥꯕꯤꯔꯣ꯫ ꯑꯩ ꯃꯣꯏ ꯇꯥꯆꯧꯅ ꯆꯥꯅꯕ ꯀꯔꯤ ꯀꯔꯤꯅꯣ ꯑꯃꯨꯛꯇ ꯂꯥꯡꯖꯔꯨꯈꯤꯒꯦ꯫ ꯀꯔꯤꯕꯨ ꯆꯥꯅꯤꯡꯒꯦ ꯍꯥꯏꯕꯗꯣ ꯂꯣꯏꯅ ꯍꯥꯏꯕꯤꯌꯨ꯫ ꯌꯥꯔꯦ, ꯅꯪꯕꯨꯁꯨ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ, ꯆꯪꯈ꯭ꯔꯣ ꯆꯪ꯫ ꯍꯧꯖꯤꯛꯇ ꯀꯦꯊꯗꯅ ꯁꯦꯕꯥ ꯐꯖꯤꯜꯂꯒꯅꯨ꯫ ꯏꯃꯥꯒ ꯅꯪꯒ ꯎꯅꯤ ꯈꯟꯕꯗ ꯑꯩ ꯌꯨꯝꯁꯤ ꯂꯩꯕꯁꯦ ꯃꯁꯤ ꯐꯥꯎꯕ ꯇꯜꯂꯕꯅꯤ꯫ ꯅꯣꯏꯅ ꯈꯜꯂꯤꯕꯨ ꯑꯩꯅ ꯀꯩꯁꯨ ꯈꯪꯂꯝꯂꯣꯏ ꯀꯥꯏꯅ ꯈꯜꯂꯤꯔꯣ? ꯅꯣꯏꯅ ꯇꯧꯔꯤꯗꯣ ꯅꯈꯣꯏ ꯂꯣꯏꯅ ꯈꯪꯂꯕꯅꯤ꯫ ꯏꯃꯥꯁꯨ ꯅꯪꯁꯨ ꯆꯞ ꯃꯥꯟꯅꯩ, ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯋꯥꯠꯇꯦ꯫ ꯏꯕꯨꯡꯉꯣ, ꯅꯇꯨꯁꯤ ꯈꯔ ꯋꯥꯔꯛꯑꯣ, ꯌꯥꯝ ꯍꯦꯜꯂꯕꯅꯤ꯫ ꯎꯔꯦꯗꯅ ꯍꯧꯖꯤꯛ ꯇꯧꯈ꯭ꯔꯤꯕ ꯃꯌꯥꯝꯗꯣ꯫ ꯑꯩꯅ ꯅꯍꯥꯟ ꯃꯈꯩ ꯍꯥꯏꯕꯗ ꯅꯣꯏ ꯅꯄꯥ ꯅꯆꯥꯗꯤ ꯑꯃꯠꯇ ꯊꯥꯖꯗꯗꯥꯏ꯫ ꯅꯃꯤꯠꯃꯛꯅ ꯎꯔꯕ ꯅꯅꯥꯗꯨꯅ ꯇꯁꯦꯡꯅ ꯇꯥꯔꯕꯁꯤꯗꯗꯤ ꯅꯪꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ ꯂꯩꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯏꯆꯥꯁꯦ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯀꯩꯁꯨ ꯇꯧꯔꯝꯗꯕꯅꯤ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯏꯆꯥꯁꯦ ꯄꯨꯡꯃꯥꯡ ꯍꯦꯛ ꯃꯥꯡꯂꯕꯅꯤ꯫ ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯨ ꯇꯥꯈꯤꯗ꯭ꯔꯦ ꯏꯆꯥꯁꯦ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯁꯦꯝꯖꯤꯟꯕꯤꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ꯫ ꯍꯦꯔ ꯏꯃꯥ, ꯅꯕꯨꯛ ꯐꯠꯇꯕꯒꯤ ꯍꯧꯅꯕꯤꯗꯣ ꯇꯧꯔꯛꯀꯅꯨ꯫ ꯏꯃꯥꯅ ꯇꯧꯕ ꯈꯨꯗꯤꯡ ꯃꯤ ꯑꯇꯩꯁꯨ ꯂꯣꯏꯅ ꯇꯧꯔꯝꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯣ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯏꯃꯥꯅ ꯁꯦꯝꯖꯤꯟꯕꯗ ꯃꯍꯩ ꯌꯥꯝꯗꯕꯒꯤ ꯇꯥꯏꯅꯕ ꯌꯥꯔꯅꯤꯅ ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯛꯄꯗꯣ ꯃꯗꯨꯗꯨꯝ ꯑꯣꯏꯔꯤꯅꯤ꯫ ꯏꯃꯥꯕꯨ ꯄꯣꯛꯄꯤ ꯑꯕꯣꯛꯇꯨꯁꯨ ꯑꯉꯥꯏꯕꯤ ꯑꯐꯥꯎꯕꯤꯅꯤ ꯍꯥꯏꯕꯗꯥꯏ꯫ ꯑꯗꯨꯅ ꯏꯃꯥꯁꯨ ꯍꯤꯀꯥꯞ ꯇꯦꯟꯀꯥꯞ ꯈꯔ ꯃꯈꯩꯗꯤ ꯑꯗꯨꯝ ꯈꯪꯂꯝꯒꯅꯤ꯫ ꯏꯃꯥꯅ ꯑꯃꯥꯏꯕꯤ ꯑꯣꯏꯔꯦꯅ ꯑꯩꯕꯨ ꯍꯤꯀꯥꯞ ꯇꯦꯟꯀꯥꯞ ꯍꯩꯔꯝꯅꯤ ꯀꯥꯏꯗꯨꯗꯤ ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯛꯀꯦ? ꯑꯩꯕꯨ ꯅꯪꯉꯣꯟꯗ ꯅꯣꯡꯃꯇ ꯑꯩꯕꯨ ꯄꯣꯛꯄꯤ ꯏꯃꯥꯗꯣ ꯑꯃꯥꯏꯕꯤꯅꯤ ꯀꯥꯏꯅ ꯍꯥꯏꯖꯗ꯭ꯔꯤ꯫ ꯅꯪꯗꯤ ꯑꯩꯒꯤ ꯃꯔꯝꯗ ꯌꯥꯝ ꯐꯖꯅꯕꯨ ꯊꯤꯒꯠꯂꯝꯃꯤꯅꯦ꯫ ꯅꯊꯧꯗꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯃꯇꯥꯡꯗ ꯐꯖꯅ ꯊꯤꯒꯠꯂꯤ ꯑꯣꯏꯔꯦ ꯅꯪꯗꯤ꯫ ꯐꯩ ꯍꯣꯠꯅꯒꯗꯧꯅꯤ꯫ ꯀꯅꯥꯅꯕꯨ ꯍꯥꯏꯗꯅ ꯈꯪꯂꯤꯅꯣꯅꯦ? ꯇꯝꯂꯛꯂꯤꯕ ꯃꯤꯗꯨꯁꯨ ꯅꯪꯒ ꯆꯞ ꯃꯥꯟꯅꯔꯝꯅꯤ꯫ ꯑꯐꯕ ꯅꯨꯄꯤ ꯅꯠꯇꯤꯌꯦ꯫ ꯏꯃꯨꯡ ꯂꯣꯏꯁꯤꯅꯤ ꯈꯪꯗꯕꯤ, ꯃꯤ ꯋꯥ ꯉꯥꯡꯍꯧꯗ꯭ꯔꯕꯗꯤ ꯆꯥꯛ ꯆꯪꯗꯕꯤ ꯃꯌꯥꯝ ꯑꯃꯒ ꯄꯨꯜꯂꯕꯅꯤꯅ ꯅꯣꯡꯃꯒꯤ ꯂꯝꯆꯠꯁꯨ ꯁꯨꯝ ꯀꯥꯝꯕ ꯍꯦꯟꯖꯜꯂꯛꯄ ꯇꯥꯕꯅꯤ꯫ ꯑꯩꯅ ꯂꯝꯆꯠ ꯀꯥꯝꯒꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯄꯤꯌꯨ꯫ ꯀꯔꯝꯕ ꯃꯇꯝꯗ ꯑꯩꯅ ꯀꯔꯤ ꯐꯠꯇꯕ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯗ꯭ꯔꯕꯗꯤ ꯉꯁꯤ ꯏꯃꯨꯡꯁꯦ ꯃꯊꯛ ꯃꯈꯥ ꯑꯣꯟꯕ ꯉꯝꯗ꯭ꯔꯕ ꯏꯃꯤꯡ ꯁꯤꯟꯗꯣꯛꯀꯦ꯫ ꯑꯍꯥꯌꯣ, ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ? ꯍꯨꯔꯥꯟꯕ ꯃꯀꯣꯛꯇ ꯇꯧ ꯍꯧꯏꯗꯨ ꯇꯧꯔꯦ꯫ ꯅꯪꯕꯨ ꯅꯔꯝꯆꯠ ꯀꯌꯥꯝ ꯐꯖꯕ ꯅꯨꯄꯤꯅꯣ? ꯑꯍꯜ ꯂꯃꯟꯒꯤ ꯁꯦꯕꯥ ꯇꯧꯅꯤꯁꯨ ꯈꯪꯗꯕꯤ, ꯊꯕꯛ ꯁꯨꯅꯤꯡꯗꯕꯤ, ꯁꯛꯂꯣꯟ ꯌꯥꯝꯕꯤ ꯅꯪꯕꯨ ꯐꯩ ꯍꯥꯏꯒꯗ꯭ꯔꯣ? ꯍꯥꯏꯕꯤꯒꯤ ꯇꯥꯖꯧ꯫ ꯂꯩꯀꯥꯏꯁꯤꯒꯤ ꯃꯤꯗ ꯍꯪꯖꯧ ꯑꯩꯁꯦ ꯀꯔꯝ ꯇꯧꯔꯛꯄ ꯅꯨꯄꯤꯅꯣ ꯍꯥꯏꯗꯣ꯫ ꯑꯩꯁꯦ ꯅꯪꯅ ꯏꯆꯝ ꯆꯝꯕꯤ ꯅꯨꯄꯤ ꯑꯣꯏꯅ ꯎꯔ ꯃꯥꯜꯂꯦ꯫ ꯑꯔꯥꯟꯕ ꯇꯧꯕ ꯌꯥꯗꯕꯤ, ꯑꯩꯉꯣꯟꯗ ꯍꯦꯟꯖꯤꯟꯕ ꯌꯥꯗꯕꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯔ ꯃꯥꯜꯂꯦ꯫ ꯅꯪꯅ ꯇꯧꯕꯒꯤꯅꯦ ꯑꯩꯅ ꯇꯧꯋꯦ ꯍꯥꯏꯔꯤꯕꯁꯦ꯫ ꯃꯤꯠꯅ ꯈꯣꯡꯅ ꯂꯣꯏꯅ ꯎꯔꯦ ꯅꯪꯁꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯄꯤꯅꯣ ꯍꯥꯏꯗꯣ꯫ ꯏꯃꯨꯡꯁꯤꯗ ꯅꯪꯅ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛ ꯁꯕꯥꯛ ꯐꯥꯛꯂꯣ ꯍꯥꯏꯕ꯭ꯔꯣ? ꯅꯍꯥꯟ ꯅꯣꯡꯃ ꯅꯪꯅ ꯑꯃꯥꯏꯕ ꯑꯃ ꯄꯨꯔꯛꯂꯒ ꯂꯥꯏ ꯈꯨꯔꯨꯝꯂꯤꯕꯅꯤꯗꯣ ꯍꯥꯏꯗꯅ ꯂꯥꯏꯅꯤꯡꯊꯧꯀꯥꯗ ꯄꯨꯁꯤꯜꯂꯒ ꯇꯧꯕ ꯃꯌꯥꯝꯗꯨ ꯑꯩꯅ ꯀꯔꯤꯒꯤ ꯈꯪꯉꯣꯏ? ꯏꯃꯨꯡꯁꯤꯒꯤ ꯅꯪꯅ ꯃꯥꯡꯅꯕ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯑꯩꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕꯁꯤꯗ ꯀꯩꯁꯨ ꯎꯔꯣꯏ ꯈꯪꯂꯣꯏ ꯍꯥꯏꯗꯅ ꯅꯪꯅꯗꯤ ꯈꯟꯖꯔꯝꯒꯅꯤ꯫ ꯅꯕꯨꯛꯅꯤꯡꯗ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕ ꯐꯥꯎꯕ ꯅꯥꯕꯦꯝꯃ ꯑꯩꯅ ꯍꯣꯠꯇ꯭ꯔꯣꯛ ꯍꯣꯟꯅ ꯎꯕ ꯐꯪꯉꯤꯅꯦ ꯏꯕꯦꯝꯃ꯫ ꯃꯥꯏꯕ ꯃꯥꯏꯕꯤ ꯃꯌꯥꯝ ꯑꯃ ꯁꯝꯅꯕꯅꯕꯨ ꯀꯔꯤ ꯑꯐꯕ ꯑꯣꯏꯗꯧꯔꯤ? ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ? ꯑꯩꯅ ꯑꯃꯥꯏꯕ ꯄꯨꯔꯛꯂꯒ ꯂꯥꯏ ꯈꯨꯔꯨꯝꯂꯤꯕꯗꯨꯗꯤ ꯏꯃꯨꯡꯁꯦ ꯃꯤꯒꯤ ꯍꯤꯀꯥꯞ ꯇꯦꯟꯀꯥꯞ ꯇꯧꯔꯛꯄ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯗꯅ ꯐꯥꯎꯔꯛꯄ ꯐꯅꯅꯕ ꯂꯥꯏ ꯈꯨꯔꯨꯝꯕꯅꯤ꯫ ꯑꯗꯨꯒꯤ ꯏꯃꯥꯅ ꯃꯗꯨꯗ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯊꯤꯖꯤꯟꯕꯒꯤ ꯃꯊꯧꯁꯨ ꯇꯥꯗꯦ꯫ ꯑꯩꯅ ꯇꯧꯔꯤꯕꯗꯣ ꯏꯃꯨꯡꯁꯤ ꯃꯥꯡꯅꯕ ꯇꯧꯕ ꯅꯠꯇꯦ,
ꯐꯠꯇꯕ ꯃꯌꯥꯝꯒꯤ ꯃꯈꯨꯠꯇꯒꯤ ꯀꯟꯅꯕ ꯍꯣꯠꯅꯕꯅꯤ ꯏꯃꯥꯗꯤ ꯃꯤꯒꯤ ꯃꯤꯋꯥ ꯉꯥꯡꯂꯤꯉꯩ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯅꯕ ꯃꯔꯝ ꯊꯤꯔꯒ ꯂꯩꯔꯤꯉꯩꯗ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯝꯇ ꯈꯪꯂꯝꯃꯣꯏꯌꯦ ꯑꯐꯕ ꯇꯧꯕꯒꯤꯔꯣ ꯃꯤꯒꯤ ꯃꯈꯨꯠꯇꯒꯤ ꯀꯟꯅꯕ ꯍꯣꯠꯅꯔꯤꯔꯣꯕ ꯍꯥ ꯅꯪꯅ ꯉꯔꯥꯡ ꯃꯅꯤꯡꯒꯤ ꯂꯐꯨ ꯃꯈꯣꯡꯗ ꯆꯔꯨꯅ ꯁꯥꯕ ꯂꯥꯏꯙꯤ ꯑꯃ ꯐꯣꯡꯈ꯭ꯔꯤꯕꯗꯣ ꯃꯅꯦꯝꯅ ꯑꯁꯦꯡꯕ ꯁꯨꯝ ꯍꯥꯏꯗꯣꯔꯛꯄꯁꯤꯗ ꯁꯥꯈꯤꯇꯣꯝꯕꯤꯗꯨ ꯃꯁꯥꯗꯨ ꯏꯐꯨꯟ ꯐꯨꯟꯒꯠꯄꯗꯧꯅ ꯇꯧꯔꯛꯂꯦ ꯏꯪꯈ꯭ꯔꯕ ꯃꯇꯝꯗꯨꯗ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯀꯥꯡꯂꯦ ꯃꯅꯦꯝꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗꯕꯗꯤ ꯌꯥꯔꯣꯏꯗꯕꯅꯤna ꯏꯁꯧ ꯂꯥꯡꯁꯤꯟꯅꯗꯨꯅ ꯈꯨꯝꯃꯤ ꯀꯔꯤꯅꯣ ꯂꯐꯨ ꯃꯈꯣꯡꯗ ꯂꯩꯗꯤ ꯐꯨꯝꯕꯗꯨꯗꯤ ꯏꯃꯨꯡꯗ ꯁꯨꯝ ꯊꯝꯕꯗꯨ ꯐꯠꯇꯦꯅ ꯇꯧꯕꯅꯤ ꯑꯉꯥꯡ ꯃꯆꯥꯁꯨ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯅ ꯎꯄꯨꯗ ꯁꯨꯝ ꯍꯥꯞꯂꯒ ꯀꯅꯥꯅꯁꯨ ꯁꯥꯟꯅꯕꯤꯗꯕꯤ ꯊꯝꯕꯗꯣ ꯄꯥꯞꯄꯨꯒꯅꯤ ꯈꯟꯕꯒꯤ ꯐꯨꯝꯖꯤꯟꯕꯅꯤ ꯏꯃꯥꯗꯤ ꯅꯊꯧ ꯁꯨꯒꯦ ꯍꯥꯏꯗꯗꯅ ꯑꯩꯅ ꯀꯔꯤ ꯇꯧꯔꯤ ꯀꯔꯤ ꯆꯥꯏ ꯍꯥꯏꯗꯅ ꯀꯣꯏꯄꯥ ꯄꯥꯟꯅꯗꯅ ꯂꯩꯔꯤ ꯑꯣꯏꯔꯦ ꯍꯩ ꯑꯩꯅꯦ ꯅꯪ ꯄꯥꯟꯅꯕꯒꯤ ꯃꯇꯝ ꯀ ꯂꯩꯇꯦ ꯃꯇꯥꯡ ꯆꯥꯅꯕ ꯈꯪꯂꯕ꯭ꯔꯥ ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃ ꯍꯥꯏꯗꯣꯛꯑꯣ ꯅꯪ ꯀꯥꯎꯔ ꯃꯥꯜꯂꯦꯅꯦ ꯍꯨꯔꯥꯟꯕ ꯊꯕꯛꯁꯦ ꯅꯪꯅ ꯐꯅ ꯃꯤ ꯎꯔꯣꯏ ꯈꯟꯗꯅ ꯇꯧꯔꯕꯁꯨ ꯑꯗꯨꯝ ꯎꯕꯅꯤ ꯎꯍꯟꯅꯤꯡꯗꯕ ꯇꯥꯍꯟꯅꯤꯡꯗꯕꯁꯤꯅꯅꯦ ꯈꯦꯠꯅ ꯍꯦꯟꯕꯅꯤ ꯃꯤꯅ ꯈꯪꯕ ꯎꯕꯁꯨ ꯏꯃꯥꯒꯤ ꯋꯥꯇꯥꯁꯤꯗꯤ ꯑꯩꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯕꯒꯤ ꯋꯥꯉꯥꯡꯅꯤꯅꯦ ꯃꯕꯨꯛ ꯐꯠꯇꯕ ꯃꯤꯇꯅ ꯃꯤ ꯈꯨꯗꯤꯡꯗ ꯂꯣꯏꯅ ꯐꯠꯇꯅ ꯎꯏ ꯍꯥꯏꯕꯗꯨꯅꯤ ꯏꯃꯥꯅ ꯇꯧꯔꯤꯕꯁꯦ ꯑꯍꯥꯏꯌꯣ ꯍꯣꯏ ꯏꯕꯦꯝꯃ ꯐꯖꯕꯤ ꯅꯅꯥ ꯂꯩꯔꯕꯅꯤꯅ ꯈꯨꯝꯁꯤꯟꯅꯕ ꯍꯣꯠꯅꯕꯗꯁꯨ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯂꯅꯤꯅꯦ ꯉꯁꯥꯏꯗꯒꯤ ꯅꯉꯛꯇꯣ ꯍꯨꯠ ꯂꯩꯗꯨꯅ ꯈꯥꯡꯂꯤꯕꯗꯣ ꯂꯣꯏꯅ ꯎꯔꯦ ꯍꯨꯔꯥꯟꯕ ꯃꯤ ꯈꯛꯇꯅꯅꯦ ꯃꯥꯒꯤ ꯃꯔꯝꯗ ꯋꯥ ꯍꯥꯏꯔꯛꯄꯗ ꯁꯥꯎꯔꯤꯕꯁꯦ ꯍꯨꯔꯥꯟꯕꯤ ꯈꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯇ ꯃꯤꯒꯤ ꯐꯠꯇꯅꯕ ꯊꯕꯛ ꯇꯧꯖꯗ꯭ꯔꯤꯕ ꯑꯣꯏꯕꯅꯤꯅ ꯄꯣꯡ ꯆꯥꯎꯅ ꯋꯥ ꯉꯥꯡꯂꯤꯕꯁꯤ ꯎꯔꯦꯗꯅ ꯃꯇꯥꯡꯗꯨꯗ ꯃꯆꯥꯅꯨꯄꯥ ꯄꯨꯔꯦꯜꯅ ꯃꯔꯛ ꯊꯠꯇꯨꯅ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥꯍꯪ ꯈꯔ ꯇꯧꯔꯛꯂꯝꯃꯤ ꯏꯃꯥ ꯉꯁꯤꯗꯤ ꯅꯆꯥ ꯋꯥ ꯈꯔ ꯍꯪꯖꯒꯦ ꯁꯦꯡꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯌꯨ ꯍꯪꯉꯨꯅꯦ ꯏꯆꯥꯅ ꯈꯪꯅꯤꯡꯕ ꯋꯥꯕꯨ ꯀꯔꯤ ꯋꯥꯅꯣ ꯏꯃꯥꯅ ꯉꯔꯥꯡ ꯁꯨꯃꯥꯡꯗ ꯊꯥꯡꯒꯣꯜ ꯑꯃ ꯄꯥꯏꯔꯒ ꯇꯧꯔꯤꯕꯗꯨꯅ ꯀꯔꯤ ꯑꯍꯤꯡꯗ ꯃꯥꯅ ꯀꯅꯥꯁꯨ ꯎꯔꯔꯣꯏ ꯈꯟꯗꯨꯅ ꯇꯧꯈꯤꯕ ꯊꯕꯛꯇꯨ ꯃꯆꯥꯅꯨꯄꯥꯅ ꯎꯔꯒ ꯂꯩꯔꯝꯕꯁꯤꯗ ꯏꯕꯦ ꯍꯥꯏꯕꯤꯗꯤ ꯉꯛꯄꯒ ꯄꯥꯈꯠꯄꯒꯅ ꯃꯁꯥꯗꯨ ꯂꯩꯇꯥꯗ꯭ꯔꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯥꯏꯗꯨꯕꯨ ꯀꯔꯤꯅꯣ ꯏꯃꯥꯅ ꯀꯔꯤ ꯇꯧꯈ꯭ꯔꯒꯦ ꯅꯪꯅ ꯍꯥꯏꯔꯤꯗꯨꯅ ꯌꯦꯡꯉꯣꯏ ꯅꯪꯅ ꯃꯁꯦꯡ ꯃꯔꯥꯡ ꯑꯣꯏꯅ ꯎꯕ ꯑꯣꯏꯔꯝꯒꯅꯤ ꯏꯃꯥꯗꯤ ꯉꯔꯥꯡ ꯉꯟꯇꯥ ꯇꯨꯝꯂꯤꯕꯗꯣ ꯅꯪꯕꯨ ꯀꯥꯎꯔꯕ꯭ꯔꯣ ꯑꯗꯨ ꯐꯠꯇꯕ ꯊꯕꯛꯇꯨꯕꯨ ꯑꯩꯅ ꯇꯧꯔꯝꯒꯅꯤ ꯈꯜꯂꯤꯔꯣ ꯏꯃꯥ ꯋꯥꯀꯣꯏ ꯁꯨꯗꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯅꯆꯥꯅ ꯍꯪꯂꯤꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯄꯤꯕꯤꯌꯨ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯅꯪ ꯏꯃꯥꯕꯨ ꯆꯤꯡꯅꯕ꯭ꯔꯣ ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯅꯃꯥ ꯑꯩꯕꯨ ꯊꯥꯖꯗꯕꯒꯤ ꯋꯥꯉꯥꯡ ꯉꯥꯡꯕꯁꯦ ꯏꯃꯥ ꯉꯁꯤꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥ ꯑꯩꯅ ꯊꯥꯖꯗꯦ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦ ꯉꯔꯥꯡ ꯇꯧꯔꯤꯕꯗꯨ ꯃꯗꯨ ꯀꯔꯤꯅꯣ ꯈꯛꯇ ꯍꯥꯏꯕꯤꯌꯨ ꯑꯇꯩ ꯋꯥ ꯍꯥꯏꯅꯕ ꯃꯊꯧ ꯇꯥꯗꯦ ꯑꯍꯤꯡꯗ ꯊꯥꯡꯒꯣꯜꯅ ꯁꯨꯃꯥꯡꯗ ꯆꯤꯡꯂꯕꯗꯤ ꯏꯆꯥ ꯏꯄꯨꯔꯣꯏꯕꯒꯤ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏꯅ ꯂꯩ ꯍꯥꯏꯕꯒꯤ ꯊꯑꯣꯏꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯉꯥꯏꯗꯨꯅ ꯊꯕꯛꯇꯣ ꯏꯃꯥꯅ ꯄꯥꯡꯊꯣꯛꯂꯤꯕꯅꯤ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯟ ꯃꯅꯤꯡꯒꯤ ꯂꯥꯏꯁꯪꯗ ꯏꯃꯥꯅ ꯑꯃꯥꯏꯕꯤ ꯂꯩꯍꯥꯎ ꯄꯨꯔꯛꯂꯒ ꯇꯔꯦꯡꯒ ꯄꯨꯊꯣꯛꯂꯒ ꯇꯧꯔꯤꯗꯨꯅ ꯀꯔꯤ ꯃꯗꯨꯅ ꯀꯔꯝꯕ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟ ꯋꯥ ꯑꯃꯨꯛ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯅꯣ ꯅꯆꯥꯕꯨ ꯑꯄꯪꯕꯅꯤ ꯑꯉꯥꯡꯅꯤ ꯈꯜꯂꯒ ꯄꯪꯍꯩ ꯍꯥꯏꯖꯤꯟꯕꯒꯤ ꯊꯕꯛꯇꯨꯗꯤ ꯇꯣꯛꯄꯤꯔꯨ ꯑꯩꯁꯦ ꯏꯃꯥꯅ ꯑꯉꯥꯡ ꯑꯣꯏꯅ ꯈꯜꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯊꯤꯔꯕꯅꯤ ꯃꯤꯒꯤ ꯃꯤꯠꯇꯗꯤ ꯑꯉꯥꯡ ꯑꯣꯏꯅ ꯎꯗ꯭ꯔꯕꯅꯤ ꯑꯩꯁꯦ ꯑꯄꯪꯕ ꯑꯉꯥꯡꯗ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯒ ꯌꯥꯅꯕ ꯊꯦꯝꯕꯒꯤ ꯊꯕꯛꯇꯣ ꯇꯣꯛꯄꯤꯔꯨ ꯏꯃꯥꯅ ꯏꯃꯨꯡꯁꯤꯒꯤ ꯐꯅꯕ ꯇꯧꯔꯒꯕꯨ ꯀꯔꯤꯒꯤ ꯅꯅꯤꯅꯃꯨꯛ ꯈꯠꯅꯗꯣꯏꯅꯣ ꯏꯆꯜꯁꯤꯁꯨ ꯏꯃꯥꯅ ꯃꯥꯡꯍꯜꯂꯕꯅꯤ ꯃꯇꯥꯡ ꯃꯇꯝ ꯆꯥꯔꯤꯉꯩꯗ ꯊꯧꯒꯜꯂꯣꯟ ꯑꯃꯠꯇ ꯇꯥꯛꯄꯤ ꯇꯝꯕꯤꯗ꯭ꯔꯕꯅꯤꯅ ꯃꯤꯗ ꯋꯥ ꯉꯥꯡꯕꯗ ꯀꯔꯝꯕ ꯋꯥꯉꯥꯡ ꯉꯥꯡꯒꯅꯤ ꯍꯥꯏꯗꯣ ꯀꯥꯎꯔꯤꯕ ꯃꯥꯕꯨ ꯍꯌꯦꯡ ꯃꯌꯨꯝ ꯄꯥꯜꯂꯒ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕ ꯌꯥꯗꯧꯔꯤꯕ꯭ꯔꯣ ꯑꯩꯅꯗꯤ ꯏꯃꯥꯁꯦ ꯐꯅ ꯋꯥꯈꯜ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯖꯕꯅꯤ ꯑꯗꯨꯕు ꯇꯥꯌꯣꯟꯅꯔꯝꯃꯤ ꯏꯃꯥꯁꯨ ꯈꯪꯕꯤꯔꯝꯒꯅꯤ ꯑꯍꯜꯅ ꯑꯐꯕ ꯇꯧꯔꯕꯗꯤ ꯃꯆꯥ ꯃꯅꯥꯎꯁꯤꯡꯅ ꯑꯐꯕ ꯊꯕꯛ ꯇꯧ ꯑꯗꯨꯒ ꯃꯊꯛ ꯊꯣꯡꯕꯁꯤꯡꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯕꯗꯤ ꯃꯇꯧ ꯑꯗꯨꯃꯛ ꯇꯝꯗꯨꯅ ꯌꯨꯝ ꯀꯩ ꯍꯥꯏꯕꯁꯦ ꯀꯧꯕꯤꯒꯅꯨ ꯏꯃꯥꯅ ꯇꯧꯕ ꯍꯧꯔꯨꯕꯒꯤ ꯉꯁꯤ ꯅꯃꯧ ꯅꯨꯄꯤꯅ ꯏꯃꯥꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯐꯠꯇꯕ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯕ ꯍꯧꯔꯛꯂꯤꯕꯁꯤ ꯍꯥꯏ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯍꯥ ꯑꯩꯅ ꯀꯔꯤ ꯇꯧꯔꯒꯦ ꯅꯇꯨꯁꯤꯅ ꯇꯧꯔꯝꯂꯤꯕ ꯃꯌꯥꯝꯁꯦ ꯑꯁꯤꯗꯤ ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯗꯦꯕ ꯅꯪ ꯍꯥ ꯑꯩꯉꯣꯟꯗ ꯈꯛꯇꯅꯤ ꯅꯪꯅ ꯇꯥꯏꯅꯔꯤꯁꯦ ꯏꯃꯥꯗ ꯉꯛꯇ ꯇꯥꯏꯅꯕꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯏꯃꯥꯅ ꯅꯆꯥ ꯅꯃꯧꯁꯦ ꯋꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯏꯃꯥꯅ ꯍꯦꯟꯅ ꯑꯉꯥꯡ ꯃꯆꯥ ꯇꯥꯕ ꯊꯕꯛ ꯉꯥꯛꯇꯅꯤ ꯇꯧꯔꯤꯕꯁꯦ ꯅꯃꯧꯁꯦ ꯏꯃꯥꯅ ꯈꯔ ꯋꯥꯔꯛꯂꯒꯕꯨ ꯀꯔꯤꯒꯤ ꯂꯝ ꯍꯦꯟꯗꯣꯏꯅꯣ ꯅꯣꯏ ꯃꯁꯦꯟ ꯏꯃꯨꯡ ꯃꯥꯡꯅꯕ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯔꯒ ꯄꯣꯠꯁꯦꯝ ꯇꯧꯗꯨꯅ ꯂꯩꯔꯒꯕꯨ ꯀꯔꯤꯕꯨ ꯑꯐꯕ ꯑꯣꯏꯗꯣꯏꯅꯣ ꯏꯃꯨꯡ ꯑꯃ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯅꯨꯄꯤꯒꯤꯁꯨ ꯊꯧꯗꯥꯡ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨꯅꯦ ꯑꯩꯁꯨ ꯍꯥꯏꯔꯤꯁꯦ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯈꯔ ꯋꯥꯔꯛꯑꯣ ꯏꯃꯥꯕꯨꯗꯤ ꯑꯍꯜ ꯑꯣꯏꯔꯦ ꯍꯥꯏꯗꯅ ꯎꯁꯤꯠꯄꯤꯕ ꯅꯠꯇꯦ ꯃꯥꯅ ꯉꯝꯂꯤꯕꯨ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯊꯕꯛ ꯐꯕꯤ ꯁꯥꯗꯨꯅ ꯇꯧꯔꯤꯕꯅꯤ ꯅꯣꯏ ꯂꯩꯔꯤ ꯃꯈꯩꯗꯤ ꯁꯛꯂꯣꯟ ꯑꯃ ꯅꯣꯏ ꯂꯩꯇ꯭ꯔꯒꯅ ꯑꯃꯅꯤ ꯇꯧꯔꯤꯕꯁꯤ ꯑꯗꯨꯗꯤ ꯏꯃꯥꯅ ꯄꯥꯝꯗꯕ ꯌꯥꯅꯤꯡꯗꯕ ꯃꯌꯥꯝꯗꯣ ꯅꯃꯧꯁꯤꯗ ꯍꯥꯏꯕ ꯌꯥꯗꯕ ꯑꯩꯉꯣꯟꯗ ꯋꯥꯀꯠꯂꯒ ꯂꯣꯏꯅ ꯌꯥꯔꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯑꯩꯗꯤ ꯅꯨꯄꯥꯅꯤ ꯆꯥꯎꯌꯦꯡ ꯅꯣꯏ ꯅꯨꯄꯤꯒꯤ ꯃꯅꯨꯡꯒꯤ ꯋꯥꯗꯤ ꯑꯩꯅ ꯈꯪꯕ ꯅꯠꯇꯦ
इमुंगी फनबा थबक तौगीदे हाइद्रगा नोइन तौरी मैमसे मसे याम सोइरबनिको लेकाइगी मीना मिवा ngang बनो हाइनबा थबक थो सिनगन इमुंगी मी नुंसीनदबसे मितोपना खुदोंग चाबा याम लौबने मीना अखोई इमुंगी थबकता खुद थिंजिनबसु सिनगन हो यारे फरे कइदौरगे इसादी नुपी थीहिबदगी मी वारकपसु ओथोक हाइख्रे नुपी वा लौबदो खरा तोओ अदु ओइरबदी इमुंग मही लांग्लिबसे लांग्लोइदबा पाखंग ओइरिङैदि थबक मनाम फाउ सुबा सत्लु यारमदबनी हौजिकसिना सेल तानबा होटनबदा युमदा हलकनी हाइबा फाउबा काउख्रे ngamiदा thoknabu haina silida poramse इमाना खलीदो लोइना लात अइना पाखंग ओइरिङै थबक सुदबदुदि इमा इपा कली हाइदुना खरा गाउबु हौजिकति आइसु नुपी थी इमा होइदगी दुम नीरगा साबदो आइसु इकाइसे इसा हाइबदो अखोइगिसु नोंबदि यावरकत अदुना तुंगी खरासु खलगा थबक तौबु ताइ होइने अदुबुदि सुम्मिनि नसागिसु खलगा हौजिकतगी सेल तानना तुंसिलगा थंबा हाइसे कानाख्रबु वानी अखोई तबु ngамदबगी नोंमगी अफंग थबक सुरगा हेंगलकपन नपाइ बानिना नखोइनि योगलकपसे ओथौना वाना योगलकपन नबोक नपुनसु अखोइगिनि हाइदना करिसु थनबा नतेदो हौजिक लैरिबा खरसिसु नपाइ बानिना वाना होटनदुना लेपसिनबा लनथुम ngaktan होइमा नसा योगलकपगी वारि लियु हाइबा नति कइनो इमाना ngasa इतगी ngangliba mayamdubo ai nupi nang tumilayu nangna khangba wa nate matang matam chadna wa marak thatlabadi nang kaya nungai roi ko यारी मासु तुमिलै नंग सुइमुंग जंग वासि स्वाइद लोसिलसि मीना तारगा याम फजा वासु नते सिदगी मखा सुम तारक्लबदी अइना कैदोगे दु यंग मनी ममौ अनिदु पुरिलगी मओंगदुदा वा मखा ताबा तंदुना इमुंगदा तुमिन चंगनख्रि मथंगी नुमितनी मपा मसा अनिदु पुन्ना फामिन्नदुना वारी तौरी बाबा इमागा नमौ नुपिगसे कैनोमदि खनबा फबदि अखोइनि युमदा पाकना लेबसु नते मोइना नुमित खुदिंगी खनबगा सैनबगा तौरिबसे अइदी मीगी ममंगदि याम इकाइ नहान मनिंग लेकाइगी तैमा तोमीना हाइरकु वादो अइ ताबा ngamde अइसु खलिबनि नुपी अनिसे पुरा हुइ गौदोंग चापेक मने नोंमता इंगना सिकना लेबा फंगते नमासु इमौसु अमना हनबगी वा तौदे अंगांग जागा चापेक माने तौरिसे मीनसु मोय अनिगी वा हंगलकपदा अइ खुम्बा ngamद्रबनि मोइना खलिबो इपा इसाना थबक सुबु सत्पसे इमौ हेक लाकपदगी खरा ngang सैबा तौबदुगी सत्लिबनि हाइदना हेक्ता खलिदो अदुदि पाबा खक्ता नते आइसु इमाना खलिसिना नुपी हेक थीखिबदगी आइसे नुपी वा लौदना थबक सुबा सत्लिबनि हाइदन लौख्रे अदुगा नमौ नुपीसु माना हाइबा वादा यारगा थबक सुबा सत्लिबनि हाइदन लेख्रे खंद्रे अखोइगी मुंगदा तौरिबा थोक्लि मयामसे नसलनिना तौरिसिसु वखल तादेदो खरसा खरा तुम तौदुना अदुम हेक मरे इमुंगी थबकता नोंमता मतेंग तौबसु याउदेदो मसिबु लुहोंगलगा करिबा थोक्तोइनो अदुनि बाप आइसु मागी खनबदा कोक्सि साइरे हौजिक मतमसिदि पुरा मतम अमनिदो मन्नी ममो यानदबगी खनबा इमुंग मही लांगबसे तोइना तोइना थोक्लिबनि अखोइगिसिना मयुंग पालबदी नोंगु फारोइ मपामना लब इमासिसु मसानुपिसे खरा तापि तम्बिगिदि हाइदे अइना खोइदौसे याम सौनिंगिदा अइ अमा येंगोइ कदाइ युमदगा लेनिंगचे मोइगी मोंगसिदा अदुसु हेक्ता याबा नतेनिबो हौजिकबु मोइबु फत्ते हाइदना हुदोक्लुबा यारिब्रा हाइबनिदा मोइबु वखल तारकनबा उपाय अमा थीदबा यादे मोइना सुमना सुम तौदुना लेरबदी अखोइ नोंबदी सोइदना मिमांग थोकबा सोइरोइ बाबा अदुदि सुमाइन तौरसि मोइना माइबा माइबिगा पुन्ना लेरिङैदा हेक्ता वारक्लसि अदु ओइरबदी मतुंगदा माइबा माइबिदसु युमसिदा लाक्पा ngamaroidana नमौगा इमांगसु इकाइदना मतुंग तौदनबा सैरदि यारेदना ओइ नंगना हारि वादुसु याइ मखोइ अनिनबु वखल ताख्रबदी नसलसिदि यामना लाइख्रे कुइरोइ था मनिगी मनुंगदा मागी हैतबा मयामदो लोइना तमहलगा लोइ अदु ओइरबदी अखोइसु तुंगदा माइसि थांगलगा चटपा ngमनि ओइ पाप अदुमाइ तौरसि थेंगबु थेंगनरदि नसासु थबक हेक तौरगे पावना थेंगनरसु पावना थोकपा ngमनबा दुम तौबिरो होइने दुबुदि कैसु लेबा थबक नते नुपी मखोइसे इपा इसा संगदना अमुक्तदि वखल ताहनमिनसि मोइना नतबा थबक तौगदरा हाइदना इपादि मी पाइबा पोक्लेनि मकोक सिंसिदा फब वखल अमतदि खंद्रबनिना इमुंगसे मथक मखा वनबसु कोइरोइ खरा साफरिङै अथुबदा थबकसे पांथोक्नबा तौसि असुमना मपा मसा अनिदु कुपना वारी तौरबा मतुंग मनी ममौ अनिबु अमुक्तंगदि वारकपा हाइदुना यानख्रे नोंमनिनिगी मतुंगनि साखी तोंबिदु नुंथिल पोबोबतुदा माना हाना पुरखिबा अमाइबदु ngasisu अमुक पुदुनि युमदा लाकमिन्नरे मंगोलदगा फमहंदबि सुमांगदुदा फक अमा थारगा फमहंदुना अमाइबदुना हारिबु वादु मुन्ना तादुना ले इबेमा नोइगी मुंगसे याम लुदोरिबु
ꯊꯧ ꯑꯃ ꯇꯧꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯣ ꯏꯃꯨꯡꯁꯦ ꯃꯍꯤ ꯂꯥꯡꯍꯟꯕ ꯄꯥꯝꯕ ꯃꯤ ꯌꯥꯝꯅ ꯂꯩꯔꯦ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯅꯪꯕꯨ ꯌꯥꯝ ꯌꯦꯡꯁꯤꯟꯕ ꯃꯤ ꯑꯃꯁꯨ ꯂꯩꯔꯦ ꯍꯣꯏ ꯍꯣꯏ ꯆꯨꯝꯃꯤ ꯑꯣꯖꯥ ꯏꯅꯦꯝꯁꯤ ꯃꯕꯨꯛ ꯌꯥꯝꯅ ꯂꯨꯏ ꯑꯩꯅ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯌꯦꯡꯁꯤꯜꯂꯒ ꯂꯩ ꯑꯩꯅꯕꯨ ꯊꯕꯛ ꯑꯃ ꯍꯦꯛ ꯇꯧꯔꯕ ꯀꯗꯥꯏꯗ ꯀꯔꯤ ꯁꯣꯏ ꯀꯔꯤ ꯉꯥꯡꯍꯧꯁꯤꯒꯦ ꯀꯔꯤ ꯍꯥꯏꯁꯤꯒꯦꯅ ꯍꯦꯛꯇ ꯀꯣꯏꯊꯤ ꯊꯤꯔꯒ ꯂꯩꯕꯅꯤ ꯃꯥꯏꯁꯨ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈꯤꯗ꯭ꯔꯦ ꯑꯩꯗꯤ ꯃꯃꯧ ꯑꯩꯁꯦ ꯃꯥꯅ ꯂꯨꯅ ꯆꯥꯅ ꯇꯧꯈꯤꯗꯦ ꯈꯟꯗꯦꯕ ꯈꯠꯅꯐꯝ ꯊꯤꯗꯅ ꯑꯗꯨꯝ ꯂꯩ ꯑꯩꯁꯨ ꯃꯤ ꯀꯧꯕꯅꯤꯅ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯁꯥꯎꯔꯝꯗꯦ ꯑꯗꯨꯗꯒꯤꯗꯤ ꯁꯨꯝ ꯇꯣꯏꯁꯤꯜꯂꯛꯄꯗꯒꯤ ꯈꯠꯅꯔꯦꯗꯅ ꯂꯩꯀꯥꯏꯗꯁꯨ ꯆꯠꯇꯅ ꯑꯩꯒꯤ ꯄꯥꯎ ꯉꯥꯛꯇꯅꯤ ꯃꯥꯅ ꯇꯝꯂꯤꯕꯁꯦ ꯑꯩꯕꯨ ꯃꯧ ꯐꯠꯇꯕꯤ ꯌꯨꯝꯒꯥꯏꯕꯤꯅꯤ ꯍꯥꯏꯗꯅ ꯍꯦꯛꯇ ꯁꯟꯗꯣꯛꯂꯒ ꯂꯩꯔꯝꯃꯤ ꯑꯗꯨꯅ ꯑꯣꯖꯥ ꯑꯩꯒꯤꯗꯤ ꯉꯁꯤ ꯑꯣꯖꯥꯅ ꯇꯥꯛꯄꯤꯔꯤ ꯀꯥꯟꯁꯤꯗ ꯑꯣꯖꯥꯅ ꯂꯥꯛꯄꯤꯔꯤꯉꯩꯁꯤꯗꯅꯦ ꯏꯃꯥꯁꯦ ꯑꯩꯉꯣꯟꯗ ꯍꯦꯟꯖꯤꯟꯕ ꯉꯝꯗꯅꯕ ꯊꯕꯛ ꯈꯔ ꯇꯧꯕꯤꯔꯝꯃꯨ ꯑꯩꯅꯦ ꯃꯥꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤ ꯈꯟꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯕꯅꯤ ꯏꯀꯨꯒ ꯑꯩꯒꯤ ꯅꯨꯄꯥꯒꯅ ꯌꯨꯝꯗ ꯂꯩꯔꯕꯗꯤ ꯑꯩꯁꯦ ꯃꯣꯏꯒꯤ ꯃꯥꯡꯗ ꯑꯐꯕꯤ ꯃꯧ ꯁꯥꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯁꯥꯀꯤ ꯇꯣꯝꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕꯗꯨ ꯃꯄꯨꯛꯅꯤꯡꯗ ꯇꯨꯃꯤꯟ ꯈꯟꯖꯩ ꯑꯁꯤꯒꯨꯝꯕꯁꯤ ꯈꯔ ꯌꯥꯝꯅ ꯊꯦꯡꯅꯔꯗꯤ ꯁꯦꯜꯁꯤ ꯈꯔꯁꯨ ꯌꯥꯝꯅ ꯐꯪꯒꯗꯧꯕ ꯑꯩꯅ ꯍꯥꯏꯖꯤꯟꯕ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯍꯦꯛ ꯆꯥꯟꯅꯔꯕꯅꯤꯅ ꯃꯣꯏꯒꯤ ꯏꯃꯨꯡꯒꯤ ꯋꯥꯔꯤ ꯃꯌꯥꯝꯁꯤ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯂꯤꯊꯣꯔꯛꯇꯅ ꯇꯧꯔꯤ ꯁꯦꯜ ꯈꯔ ꯌꯥꯝꯅ ꯑꯗꯨꯝ ꯂꯧꯊꯣꯛꯄ ꯌꯥꯅꯕ ꯊꯧ ꯇꯧꯕꯗ ꯆꯪꯒꯗꯧꯕ ꯄꯣꯠꯂꯝ ꯃꯌꯥꯝꯗꯣ ꯑꯩꯉꯣꯟꯗꯒꯤ ꯂꯧꯗ꯭ꯔꯕꯗꯤ ꯌꯥꯗꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯒ ꯂꯣꯏꯔꯦ ꯏꯕꯦꯝ ꯁꯨꯝ ꯇꯧꯁꯤ ꯊꯧ ꯇꯧꯕꯗ ꯆꯪꯒꯗꯧꯕ ꯄꯣꯠꯂꯝ ꯃꯌꯥꯝꯗꯣ ꯑꯩꯒꯤꯗ ꯂꯩꯀꯣ ꯑꯩꯒꯤꯗꯒꯤ ꯂꯧꯒꯗꯧꯕ ꯑꯇꯩꯗꯒꯤ ꯂꯩꯕꯗꯤ ꯃꯍꯩ ꯐꯪꯉꯣꯏ ꯑꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯁꯦꯜ ꯄꯨꯔꯛꯂꯒ ꯂꯩꯔꯅꯨ ꯑꯊꯨꯕꯗ ꯇꯧꯅꯕꯗꯤ ꯍꯣꯠꯅꯁꯤ ꯏꯕꯦꯝꯃꯅ ꯀꯔꯤ ꯈꯜꯂꯤꯕ ꯑꯣꯖꯥ ꯑꯩꯒꯤꯗꯤ ꯀꯨꯏꯅ ꯂꯩꯊꯕꯗꯣ ꯄꯥꯝꯗ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯍꯦꯛꯇ ꯇꯧꯁꯤ ꯁꯦꯜꯕꯨ ꯀꯌꯥꯝ ꯆꯪꯗꯣꯏꯅೋ ꯁꯦꯜꯒꯤꯗꯤ ꯀꯩꯁꯨ ꯈꯟꯕꯤꯒꯅꯨ ꯑꯩꯒꯤꯗꯤ ꯑꯩꯅ ꯑꯄꯥꯝꯕꯗꯣ ꯃꯗꯨ ꯈꯛꯇ ꯐꯪꯂꯕꯗꯤ ꯌꯥꯏ ꯁꯨꯝ ꯐꯝꯕꯤꯔꯝꯃꯨ ꯑꯣꯖꯥ ꯑꯩ ꯏꯃꯨꯡꯗꯒꯤ ꯁꯦꯜ ꯑꯃꯨꯛꯇ ꯂꯧꯊꯣꯛꯂꯨꯒꯦ ꯁꯤꯗ ꯌꯥꯎꯔꯤꯕ ꯁꯦꯜꯁꯤꯗꯤ ꯀꯣꯟꯅꯒꯗꯧ ꯃꯥꯟꯗ꯭ꯔꯦ ꯍꯣꯏ ꯍꯣꯏ ꯅꯪꯅ ꯀꯣꯟꯅꯒꯅꯤ ꯈꯟꯕꯗꯣ ꯍꯦꯛ ꯂꯧꯊꯣꯛꯂꯨꯔꯒ ꯄꯨꯔꯛꯀꯦ ꯑꯣꯖꯥꯁꯨ ꯄꯣꯠꯂꯝ ꯈꯔ ꯌꯦꯡꯂꯝꯒꯦ ꯍꯣꯏ ꯑꯣꯖꯥ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛꯇ ꯆꯪꯂꯨꯈꯤꯒꯦ ꯁꯥꯀꯤ ꯇꯣꯝꯕꯤ ꯍꯦꯛ ꯆꯪꯈꯤꯕꯒ ꯑꯃꯥꯏꯕꯗꯨ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯇꯥꯔꯣꯏ ꯈꯟꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯃꯥꯅ ꯈꯜꯂꯤꯕ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯐꯣꯡꯅ ꯍꯥꯏꯗꯣꯛꯄ ꯍꯧꯔꯛꯂꯦ ꯃꯁꯤ ꯃꯉꯥꯏꯗꯅ ꯋꯥꯗꯅ ꯁꯦꯜ ꯇꯥꯟꯕꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇꯦꯀꯣ ꯑꯄꯪꯕ ꯃꯤ ꯈꯔ ꯂꯥꯛꯂꯒ ꯏꯈꯣꯡꯁꯤꯗ ꯇꯨꯔꯒ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯄꯤꯕꯤꯌꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕ ꯃꯌꯥꯝꯁꯦ ꯑꯩꯗꯤ ꯈꯜꯂꯨꯕꯗ ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯉꯤꯅꯦ ꯑꯃꯥꯏꯕꯗꯨꯅ ꯉꯁꯥꯏꯗꯒꯤ ꯃꯤ ꯂꯩꯇꯦ ꯀꯅꯥꯁꯨ ꯇꯥꯔꯣꯏ ꯍꯥꯏꯗꯅ ꯋꯥ ꯉꯥꯡꯂꯤꯕꯗꯣ ꯊꯕꯛ ꯆꯠꯊꯣꯛꯂꯨꯔꯒ ꯍꯜꯂꯛꯄ ꯃꯄꯥ ꯃꯆꯥ ꯄꯨꯟꯅ ꯋꯥꯔꯤ ꯇꯥꯔꯝꯕꯅꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯄꯨꯔꯦꯜꯅ ꯍꯥꯟꯅ ꯆꯪꯁꯤꯟꯈꯤꯗꯨꯅ ꯑꯃꯥꯏꯕꯗꯨꯕꯨ ꯂꯥꯛꯇꯅ ꯆꯤꯡꯈꯠꯂꯒ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗ ꯀꯤꯟꯅ ꯊꯤꯟꯕ ꯍꯧꯔꯛꯂꯦ ꯑꯃꯥꯏꯕꯗꯨꯗꯤ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯗꯨꯅ ꯄꯨꯔꯦꯜꯗ ꯌꯦꯡꯗꯨꯅ ꯂꯩ ꯃꯈꯨꯠ ꯍꯟꯕꯁꯨ ꯉꯝꯗ ꯆꯩꯅꯥꯁꯨ ꯈꯥꯡꯕ ꯉꯝꯗ ꯂꯥꯎꯔꯛꯂꯝꯃꯤ ꯑꯌꯣꯏꯃ ꯁꯤꯅꯦ ꯍꯩ ꯀꯗꯥꯏꯗꯒꯤ ꯑꯉꯥꯎꯕ ꯁ꯭ꯋꯥꯏꯗ ꯇꯨꯃꯤꯟ ꯆꯪꯂꯛꯂꯒ ꯃꯤꯕꯨ ꯀꯩꯁꯨ ꯅꯠꯇꯅ ꯎꯔꯤꯕ ꯅꯪ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗ ꯇꯥꯛꯂꯒ ꯐꯨꯍꯜꯂꯣ ꯍꯥꯏꯕ꯭ꯔꯣ ꯑꯩꯁꯤ ꯅꯪ ꯀꯅꯥꯅꯣ ꯈꯪꯂꯕ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯤꯕ ꯑꯃꯥꯏꯕ ꯑꯩꯉꯣꯟꯗ ꯅꯪ ꯍꯦꯛꯇ ꯈꯨꯠ ꯊꯥꯕ ꯌꯥꯕ꯭ꯔꯥ ꯍꯥ ꯑꯣ ꯑꯃꯥꯏꯕꯅꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯃꯨꯛꯀ ꯐꯨꯕ ꯇꯥꯔꯦ ꯃꯤꯆꯝ ꯃꯤꯌꯥꯝꯗꯒꯤ ꯅꯪꯅ ꯀꯔꯤꯁꯨ ꯈꯪꯂꯔꯣꯏ ꯍꯥꯏꯗꯅ ꯁꯦꯜ ꯂꯧꯊꯣꯛꯂꯒ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯂꯩ ꯑꯗꯨꯒ ꯃꯤꯒꯤ ꯏꯃꯨꯡꯕꯨꯅ ꯀꯥꯡꯈꯣꯡ ꯆꯥꯏꯍꯟ ꯈꯪꯂꯤꯕ ꯉꯁꯤ ꯂꯩꯀꯥꯏ ꯇꯥꯛꯂꯒ ꯃꯇꯤꯛ ꯊꯣꯛꯄ ꯂꯥꯛꯅꯒꯦꯕ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯇꯥꯍꯧꯔꯕꯅꯤ ꯅꯪ ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯁꯨꯔꯕꯅꯤ ꯆꯦꯟꯕ ꯌꯥꯔꯣꯏ ꯃꯇꯥꯡꯗꯨꯗ ꯁꯦꯜ ꯂꯧꯊꯣꯛꯄ ꯆꯪꯈꯤꯕ ꯁꯥꯀꯤ ꯇꯣꯝꯕꯤꯁꯨ ꯊꯣꯛꯂꯛꯂꯦ ꯃꯄꯨꯔꯣꯏꯕꯅ ꯑꯃꯥꯏꯕꯗꯨ ꯐꯨꯔꯒ ꯂꯩꯔꯝꯕꯗꯨꯗ ꯃꯥꯗꯤ ꯃꯤꯍꯨꯜꯗꯨ ꯂꯋꯥꯏ ꯂꯨꯇꯣꯟꯗ ꯍꯨꯟꯈ꯭ꯔꯦ ꯄ꯭ꯔꯞ ꯆꯦꯜꯂꯛꯂꯒ ꯃꯄꯨꯔꯣꯏꯕꯕꯨ ꯈꯥꯝꯗꯣꯛꯏ ꯀꯩꯅꯣ ꯇꯧꯕꯤꯔꯤꯕꯁꯤꯕꯣ ꯁꯦ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ ꯂꯩꯀꯥꯏ ꯃꯤꯅ ꯈꯪꯈꯤꯕ ꯊꯣꯛꯂꯕꯗꯤ ꯋꯥ ꯀꯥꯏꯅꯕ ꯇꯥꯔꯦ ꯍꯦ ꯅꯨꯄꯤ ꯅꯪ ꯇꯨꯃꯤꯟ ꯂꯩ ꯅꯪꯒ ꯑꯃꯥꯏꯕꯁꯤꯒ ꯉꯁꯥꯏꯗꯒꯤ ꯇꯧꯈꯤꯕ ꯉꯥꯡꯅꯈꯤꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯂꯣꯏꯅ ꯎꯔꯕꯅꯤ ꯅꯪ ꯌꯨꯝꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤꯡꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯄꯥꯝꯗ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯩꯅꯤꯡꯕ꯭ꯔꯥ ꯍꯥꯏꯕꯗோ ꯑꯃ ꯈꯜꯂꯒ ꯈꯨꯝ ꯑꯩꯅ ꯅꯍꯥꯟ ꯃꯈꯩ ꯀꯩꯁꯨ ꯍꯥꯏꯔꯣꯏ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯁꯤꯟꯕꯅꯤ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯝꯂꯤ ꯃꯌꯥꯝꯁꯦ ꯑꯃꯥꯏꯕꯁꯤꯅ ꯐꯠꯇꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯖꯤꯜꯂꯒ ꯁꯦꯜ ꯂꯧꯊꯣꯛꯄ ꯌꯥꯅꯕ ꯇꯧꯔꯤꯕꯁꯤ ꯅꯪꯗꯤ ꯑꯄꯪꯕꯤꯅꯤꯅ ꯀꯩꯁꯨ ꯈꯪꯂꯣꯏꯗ ꯏꯃꯨꯡꯁꯦ ꯃꯍꯤ ꯂꯥꯡꯅꯕ ꯑꯁꯨꯛ ꯌꯥꯝꯅ ꯁꯤꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕꯗꯨ ꯅꯪ ꯄꯥꯝꯗꯕ ꯍꯥ ꯏꯃꯥꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯕꯁꯨ ꯅꯪꯗꯤ ꯋꯥꯈꯜ ꯇꯥꯕ ꯌꯥꯏ ꯏꯃꯥꯕꯨ ꯅꯪꯅ ꯐꯖꯅ ꯊꯦꯝꯅꯧ ꯇꯧꯔꯒ ꯌꯥꯅꯕ ꯂꯩꯃꯤꯟꯅꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯑꯃꯥꯏꯕ ꯌꯨꯝꯁꯤ ꯄꯨꯁꯤꯜꯂꯒ ꯅꯣꯏꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥ ꯈꯨꯝꯃꯣ ꯅꯆꯤꯟꯗꯨ ꯈꯨꯝꯃꯣ ꯅꯍꯥꯟ ꯃꯈꯩꯗꯤ ꯅꯆꯤꯟ ꯌꯥꯝ ꯀꯟꯕꯗꯥꯏ ꯅꯪ ꯉꯁꯤꯗꯒꯤ ꯌꯨꯝꯁꯤ ꯂꯩꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯍꯦ ꯑꯍꯜ ꯅꯪ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛꯁꯦ ꯍꯦꯛ ꯇꯧꯔꯝꯕ ꯊꯦꯡꯅꯔꯕꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯤ ꯆꯠꯈ꯭ꯔꯣ ꯌꯥꯔꯦ ꯅꯪ ꯉꯁꯤꯗꯤ ꯑꯩꯅ ꯅꯊ꯭ꯋꯥꯏꯗꯨ ꯀꯟꯕꯤꯔꯕꯅꯤ ꯏꯕꯨꯡꯉꯣ ꯑꯩ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯑꯁꯤꯒꯨꯝꯕ ꯂꯝꯕꯤꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯔꯣꯏ ꯏꯕꯨꯡꯉꯣꯅ ꯉꯁꯤ ꯊꯣꯛꯂꯤꯕ ꯃꯌꯥꯝꯁꯤ ꯑꯇꯩꯗ ꯈꯪꯍꯟꯕꯤꯔꯛꯀꯅꯨ ꯑꯩ ꯏꯕꯨꯡꯉꯣꯒꯤ ꯈꯣꯡ ꯀꯣꯟꯗꯨꯅ ꯍꯥꯏꯖꯧ ꯍꯥꯏꯔꯕꯁꯨ ꯑꯩ ꯍꯥꯏꯖꯒꯦ
ꯌꯥꯔꯦ ꯑꯩ ꯑꯗꯨꯒꯨꯝꯕ ꯃꯤ ꯃꯆꯥꯒꯤ ꯋꯥꯈꯜꯗꯨ ꯆꯦꯟꯗꯦ ꯆꯠꯈ꯭ꯔꯣ ꯌꯥꯔꯦ ꯑꯃꯥꯏꯕꯗꯨꯁꯨ ꯆꯠꯈ꯭ꯔꯦ ꯁꯈꯤ ꯇꯣꯝꯕꯤꯗꯨ ꯃꯃꯥꯏ ꯅꯣꯟꯊꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯣꯟꯈꯠꯇꯕꯤ ꯂꯩꯔꯤꯕꯅꯤ ꯃꯀꯨ ꯆꯪꯂꯛꯇꯨꯅ ꯃꯃꯧꯕꯨ ꯅꯨꯡꯁꯤꯅ ꯋꯥꯔꯛꯄꯤ ꯌꯦꯡꯉꯣꯏ ꯃꯧ ꯅꯪꯗꯤ ꯑꯉꯥꯡꯅꯤ ꯑꯗꯨꯅ ꯅꯃꯥꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯕꯁꯨ ꯅꯪꯗꯤ ꯋꯥꯈꯜ ꯇꯥꯎ ꯏꯕꯨꯡꯉꯣꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪꯕꯨ ꯐꯍꯟꯅꯤꯡꯕꯒꯤꯅꯤ ꯅꯅꯦꯝꯒ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯤꯟꯗꯥ ꯄꯥꯎꯗꯥꯅꯗꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠ ꯑꯄꯪꯕꯤꯅꯤ ꯈꯜꯂꯒ ꯅꯪꯅ ꯅꯅꯦꯝꯕꯨ ꯋꯥꯈꯜ ꯇꯥꯅꯕ ꯇꯧꯔꯝꯂꯕꯗꯤ ꯉꯁꯤ ꯑꯁꯤ ꯌꯧꯅꯁꯨ ꯀꯩꯁꯨ ꯋꯥꯔꯝꯂꯣꯏ ꯉꯁꯤꯗꯒꯤꯗꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯗꯅꯕ ꯇꯧꯀꯣ ꯌꯥꯔꯦ ꯌꯥꯔꯦ ꯆꯪꯉꯣ ꯏꯃꯨꯡꯗ ꯕꯥꯕꯥ ꯅꯃꯧ ꯂꯥꯟꯈ꯭ꯔꯦ ꯅꯃꯧꯅ ꯋꯥꯈꯜ ꯊꯦꯟꯗꯤ ꯑꯣꯏꯔꯨꯕꯅ ꯉꯁꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯃꯣꯏꯇꯥꯁꯧ ꯑꯩꯕꯨ ꯏꯄꯥꯝꯗ ꯍꯜꯂꯣ ꯍꯥꯏꯕꯗꯨꯗꯗꯤ ꯍꯥꯏꯕꯤꯌꯨ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯃꯄꯣꯛꯇꯤ ꯌꯥꯝꯅ ꯂꯨꯏ ꯍꯥꯏꯕꯗꯣ ꯑꯩ ꯉꯁꯤꯗ ꯈꯪꯉꯤ ꯑꯩ ꯃꯇꯨꯡꯗ ꯏꯃꯨꯡꯁꯤꯒꯤ ꯃꯥꯏ ꯊꯤꯒꯗꯕ ꯄꯥꯝꯗꯕ ꯊꯕꯛ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ ꯑꯩ ꯇꯧꯖꯔꯔꯣꯏ ꯑꯁꯤ ꯍꯥꯏꯅ ꯀꯞꯄꯤ ꯐꯔꯦ ꯅꯪꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯅꯪꯕꯨ ꯉꯥꯛꯄꯤꯔꯕꯅꯤ ꯉꯁꯤꯗꯒꯤ ꯑꯐꯕꯤ ꯃꯧ ꯑꯃ ꯑꯣꯏꯗꯨꯅ ꯏꯃꯨꯡꯁꯤꯕꯨ ꯆꯦꯛꯁꯤꯟꯅ ꯌꯦꯡꯕ ꯉꯝꯕ ꯑꯣꯏꯖꯧ ꯆꯪꯉꯣ ꯏꯃꯨꯡꯗ ꯕꯥꯕꯥ ꯏꯕꯥꯅꯤꯅ ꯆꯥꯅꯕ ꯉꯔꯥꯡ ꯂꯩꯔꯛꯄ ꯀꯤꯍꯣꯝꯗꯣ ꯈꯔ ꯈꯣꯛꯂꯒ ꯄꯨꯊꯣꯔꯛꯑꯣ ꯍꯣꯏ ꯁꯈꯤ ꯇꯣꯝꯕꯤꯁꯨ ꯆꯪꯈ꯭ꯔꯦ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯗꯥꯔꯤ ꯃꯆꯤꯟꯗꯨꯗ ꯉꯦꯛ ꯐꯝꯕꯒ ꯏꯕꯦꯍꯥꯏꯕꯤꯗꯨ ꯑꯃꯥꯏꯕꯤ ꯑꯃꯒ ꯄꯨꯟꯅ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯃꯤꯟꯅꯔꯛꯄꯗꯨ ꯎꯔꯝꯃꯤ ꯃꯁꯤꯅꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯇꯧꯔꯤꯁꯤꯅ ꯈꯪꯅꯤ ꯉꯁꯤꯗꯤ ꯅꯨꯄꯤ ꯍꯥꯠꯀꯦꯕ ꯑꯃꯁꯨ ꯍꯧꯖꯤꯛꯇ ꯂꯣꯏꯈꯤꯕꯗ ꯉꯥꯏꯔꯤ ꯍꯟꯗꯛꯅ ꯃꯥꯒꯤ ꯄꯥꯂꯤ ꯑꯃꯨꯛ ꯇꯥꯔꯦ ꯕꯥꯕꯥ ꯅꯆꯥꯗꯤ ꯌꯥꯎꯖꯔꯣꯏ ꯀꯨꯝꯍꯩ ꯑꯣꯏꯅ ꯌꯦꯡꯂꯒꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯐꯝ ꯏꯄꯥ ꯊꯕꯛ ꯇꯧꯒꯦꯕ ꯁꯨꯝ ꯆꯪꯂꯛꯄꯅ ꯏꯕꯦꯍꯥꯏꯕꯤꯒ ꯑꯃꯥꯏꯕꯤꯗꯨꯒ ꯁꯨꯃꯥꯡ ꯌꯧꯔꯛꯂꯤ ꯃꯄꯨꯔꯣꯏꯕꯅ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯅꯞꯄꯤ ꯀꯥꯏ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯥꯅ ꯌꯨꯝꯗ ꯑꯃꯥꯏꯕꯤ ꯄꯨꯔꯛꯄꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯕꯅꯤ ꯂꯣꯟꯅ ꯇꯧꯒꯦ ꯈꯟꯕ ꯊꯕꯛ ꯄꯨꯝꯕ ꯇꯣꯛꯂꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯃꯣꯏ ꯄꯥꯕ ꯍꯜꯂꯛꯂꯤꯗꯅ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯜꯂꯛꯄ ꯍꯩ ꯅꯣꯛꯁꯤꯟꯅꯗꯅ ꯋꯥ ꯂꯩꯊꯣꯛꯅꯕ ꯍꯣꯠꯅꯔꯒꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯌꯨꯝꯁꯤꯗ ꯑꯃꯥꯏꯕꯤ ꯄꯨꯔꯒ ꯂꯥꯛꯂꯤꯕꯁꯦ ꯀꯩꯁꯨ ꯅꯠꯇꯦꯗ ꯁꯨꯝꯅ ꯁꯨꯝ ꯂꯥꯏ ꯑꯃ ꯈꯨꯔꯝ ꯊꯣꯛꯅꯕ ꯄꯨꯔꯛꯄꯅꯤ ꯀꯔꯤꯒꯤ ꯂꯥꯏ ꯑꯁꯤ ꯍꯥꯏꯔꯒ ꯏꯕꯦꯍꯥꯏꯕꯤꯕꯨ ꯍꯦꯛꯇ ꯐꯨꯊꯩ ꯑꯃꯥꯏꯕꯤꯗꯨꯁꯨ ꯃꯇꯩ ꯃꯅꯥꯎꯒꯤ ꯐꯤꯕꯝꯗꯨꯗ ꯀꯨꯏꯅ ꯂꯩꯔꯕꯗꯤ ꯆꯣꯞꯄ ꯅꯪꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯀꯩꯁꯨ ꯍꯥꯏꯔꯝꯗ ꯆꯦꯟꯕ ꯆꯩꯄꯣꯏ ꯇꯧꯗꯨꯅ ꯊꯣꯡꯒꯥꯜ ꯇꯝꯅ ꯊꯣꯛꯈ꯭ꯔꯦ ꯏꯕꯦꯍꯥꯏꯕꯤꯗꯤ ꯃꯔꯥ ꯂꯩꯔꯨꯕ ꯑꯣꯏꯕꯅ ꯃꯄꯨꯔꯣꯏꯕꯅ ꯐꯨꯔꯤꯕꯗꯨꯁꯨ ꯃꯈꯨꯠ ꯍꯟꯕꯁꯨ ꯉꯝꯗ ꯋꯥ ꯑꯃ ꯐꯥꯎꯕ ꯉꯥꯡꯕ ꯉꯝꯗ ꯃꯁꯤ ꯑꯃꯗ ꯂꯩꯁꯤꯟꯗꯨꯅ ꯀꯞꯇꯨꯅ ꯂꯩ ꯍꯩ ꯅꯨꯄꯤ ꯅꯪ ꯉꯁꯤꯅ ꯑꯔꯣꯏꯕꯣꯏ ꯑꯍꯜ ꯑꯃ ꯑꯣꯏꯔꯒ ꯑꯗꯨꯛ ꯋꯥꯈꯜ ꯌꯥꯎꯗꯕ ꯅꯪꯅ ꯁꯤꯒꯨꯝꯕ ꯊꯕꯛ ꯇꯧꯔꯤꯕꯁꯤ ꯅꯪꯕꯨ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯗꯕ ꯁꯤꯗꯒꯤ ꯃꯇꯨꯡ ꯇꯥꯕꯗꯤ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯑꯃꯥꯏꯕ ꯃꯥꯏꯕꯤ ꯄꯨꯗꯨꯅ ꯍꯦꯛ ꯂꯥꯛꯄ ꯊꯦꯡꯅꯔꯕ ꯅꯪ ꯃꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗ ꯅꯪ ꯅꯄꯥꯝ ꯌꯧꯔꯦꯈꯛ ꯍꯅꯨꯊꯪꯗ ꯅꯄꯥꯝꯗ ꯂꯩꯔꯨꯒꯦ ꯍꯥꯏꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯕ ꯌꯥꯒꯦ ꯍꯥꯏꯕ꯭ꯔꯥ ꯃꯍꯩ ꯅꯪ ꯑꯩꯅ ꯐꯨꯕꯤꯗꯕꯁꯤꯗ ꯑꯁꯨꯝꯅ ꯋꯥꯡꯂꯦꯕ ꯅꯥꯅꯤ ꯅꯃꯧ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯌꯨꯝ ꯀꯥꯏꯅꯕꯁꯤን ꯅꯣꯏ ꯉꯁꯤ ꯑꯩꯅ ꯁꯥꯎꯔꯛꯇꯅ ꯌꯨꯝ ꯃꯅꯨꯡꯗ ꯂꯣꯏꯅ ꯈꯣꯏꯖꯤꯜꯂꯒ ꯃꯩ ꯊꯥꯔꯒ ꯍꯥꯠꯀꯅꯤꯀꯣ ꯑꯩꯒꯤ ꯊꯥꯏꯅꯒꯤ ꯃꯁꯤꯡꯗꯨ ꯂꯥꯛꯂꯕꯗꯤ ꯅꯨꯄꯤ ꯅꯪ ꯀꯌꯥ ꯐꯔꯣꯏꯀꯣ ꯃꯣꯏ ꯃꯄꯥ ꯇꯣꯛꯄꯤꯔꯣ ꯑꯩ ꯉꯁꯤꯗꯒꯤ ꯏꯃꯧꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯖꯔꯒꯦ ꯃꯇꯨꯡꯗ ꯃꯣꯏ ꯃꯄꯥꯅ ꯄꯥꯝꯗꯕ ꯊꯕꯛꯁꯨ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏꯒꯦ ꯑꯗꯨꯅꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯇꯥꯒꯦ ꯍꯥꯏꯗꯅ ꯉꯥꯏꯔꯤꯕꯁꯤ ꯑꯗꯨꯒ ꯑꯃꯅ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯆꯥꯅꯨꯄꯤꯕꯨꯁꯨ ꯏꯃꯨꯡ ꯑꯃꯗ ꯇꯧꯒꯗꯕ ꯊꯕꯛ ꯄꯨꯝꯕ ꯇꯥꯛꯄꯤ ꯇꯝꯕꯤꯒꯗꯧꯕꯅꯤ ꯑꯗꯨꯒ ꯃꯤꯗ ꯀꯔꯝꯕ ꯋꯥ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯍꯥꯏꯗꯨꯁꯨ ꯅꯤꯡꯊꯤꯅ ꯇꯥꯛꯄꯤꯒꯗꯧꯕꯅꯤ ꯍꯣꯏ ꯑꯩꯅ ꯁꯣꯏꯗꯅꯕ ꯍꯣꯠꯅꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯅꯤ ꯃꯃꯧ ꯑꯅꯤꯅ ꯋꯥꯈꯜ ꯇꯥꯕꯗꯨꯗ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯅꯨꯃꯤꯠꯁꯤꯗꯒꯤ ꯍꯧꯔꯒ ꯏꯃꯨꯡꯁꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯀꯌꯥꯅ ꯄꯤꯛ ꯊꯟꯗꯨꯅ ꯅꯨꯡꯉꯥꯏꯕ ꯃꯔꯥ ꯇꯞꯅ ꯄꯥꯟꯕ ꯏꯃꯨꯡ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ